mayambu ahanda maktada Manipuri wari yumjauna mayambu amukka hana punemjari ngasi soi khoina mayam gidamakta ne haidana phul hora story ama puduna laksari wari asili thoksarapa matamda soi kiba langkiba kaya yaurabasu mayamna puksel sauna ngakpiu aduga amana wari asi hengliba natraga laikhidraba kanagumba mataga mari lenana ijabori nasade bhapna mapung phana sagasaduna ijaba wari amakhakni phare mayam adudi wari asi haunaba tawjaraklage ngasi gi wari asi gi maming maningi warak khungkangi lamdamni lamdam asi sorok matai matai da wa pareng sangna sang hawi aduga nakalamadana labukna ipak pakna lay aduga soroki matai wapal lama khallaga yum pareng pareng loina tanai silaima hogi yumphamga mangi hogi yumphamga pareng sangna damak lay makoisi sagai gi masimana ngaktani silaimana mangi da kaka thoi lokena sagai gi manau no passing thoi asumna silaima numidang wairam gi matamni sak thongna bahaidana mahaksu kolgi pukhri dagi ising asemga suraga mahaksu alakpani aduga mayumda yauraba matungda laiduk thale aduga sa insang thongna bahaidana silaimana sinbalangba tauba matamni mapa lokem prap prap sanglai ibema kari insang thongdore baba ningtham thagi matamnina hangam oine tawrage tokselo ipadi haungnabu thonglabadi amabu oigera yada yai namadi khara silauk thibani mama memtona kaino hairisibo silauna nangna thiraga he phagi tawbanida nuksidana sum phagi tawbane kedawage asyare se haloisila aphawada hoji phawba irang kamna balepti yare nakhongna kusingdo handokna ruro yare asumna memtona amadi loken mapanda thoklaga makhong makhut hamdoktuna muksanglai mama memtona silaimagi manakta prap changlai aduga sumnasu mama memtona ibema nang semba sagadaba keke walibagi ima yaranida ataidi loine loisile sain sang si thongbo loisilaga isu phi sagadoribani adu eragana ima sango haibro yanida ai adum tawragi ima sulobukta babaga kaminarakpado waramani thabak ama sururaga sain sang amuk thongba haibasi nungai bahuna banati imagi phamungda nungaina pothajaruro hoi phare dudi nangna thanda tawba yadubo oiragana ima potharurage asi hairaga memton sodamak mahaki kada sangkhre silaima sain sang thongdon hotnari ningtham thagi matam oibaga makhogi maning thangbada horiba wapal pareng asi masisi asoki matik yamna lasil thaba haibadoi silaima hoigi makhogi hingkhol asi sambalai pareng amana khallaga sambalai pareng aduna sambal oina kharaga pareng sangna khalli aduga hek yum thangna badana mangi gi yumni silaima makhogi imung asi khara sudu makomi asuna silaima sa insang thongna khuzam haidok yaidana mahaksu khuzam haidok potholakpani makhogi maning thangba saruk adomda horiba wapal pareng ado maduda mamit kuptaba makai yengi silaima na sumna khalai ngasai khaidi kasu thoina tahudabani adubo hojikti karino asuk yamna umamamba makai lasil singa sitasla ibasina karigi hoida adubudi ningtham thagi matamni asi hairaga silaima mahaksu khuzam adu haidoi khuzam haidoktuna mahaksu masilda kai gumba murum soli silaima na sumnairai asok yam ingbasibu karino sumana sum ingtuna lairabadi thaba inkhang amata tawba ngamaroida khunggangi lamna goi siledo sahargi lamakti natabanina onthokpanida asi haraga silaima mahaksu masilda murum soli asumna silaima masilda murum solaga silaima mahaki khuzama do haidopolo silaga mahaksu imungda sanglai asumna silaima mahaksu imungda hek sanglapaga san sang thongbalo silakadore haidana silaima mahaki mama da kaurai silaimana ima san sang thongbalo dore sanaba tawrasira mama memton suyarani sarasi haidana prap sanglapani mapa loken su sanglai silaimana paba gi sarugado sida lejare kadai ame pa amadi yaubra paba yawe faresi
Matam matamgi sa insang saba haibaduni. Si natragadi ꯑꯩꯈꯣꯏꯁꯨ ꯁꯤꯅ ꯃꯍꯥꯎꯔꯦ ꯍꯥ ꯂꯥꯏꯔꯕꯒꯤ ꯏꯃꯨꯡ ꯑꯁꯤꯗꯤ ꯁꯤꯅ ꯃꯍꯥꯎꯔꯦ ꯆꯤꯜꯍꯥꯎꯗꯨꯇꯪ ꯊꯤꯗ꯭ꯔꯒꯗꯤ ꯈꯔꯁꯨ ꯐꯒꯗꯕ ꯍꯩ ꯑꯩꯅ ꯆꯤꯜꯍꯥꯎ ꯊꯤ ꯍꯥꯏꯕꯗꯤ ꯅꯪ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯆꯤꯜꯍꯥꯎ ꯊꯤꯁꯨ ꯊꯤꯗꯅ ꯆꯤꯜꯍꯥꯎ ꯊꯤ ꯀꯥꯏꯅ ꯅꯪ ꯁꯤꯗꯤ ꯑꯉꯥꯡ ꯑꯁꯤꯅ ꯇꯥꯔꯒ ꯁꯤꯂꯩꯃꯥꯅ ꯐꯥꯒꯤ ꯇꯧꯔꯒ ꯃꯄꯥꯗ ꯑꯁꯨꯝ ꯍꯥꯏꯔꯛꯏ ꯈꯪꯉꯤ ꯑꯩ ꯂꯣꯏꯅ ꯈꯪꯉꯤꯀꯣ ꯕꯕꯥ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯅꯣꯛꯃꯤꯟꯅꯩ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ ꯃꯈꯣꯏꯁꯨ ꯄꯣꯊꯥꯗꯨꯅ ꯂꯩꯅꯔꯤꯉꯩ ꯃꯇꯝꯅꯤ ꯋꯥꯄꯜ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝ ꯁꯤꯂꯩꯃ ꯍꯣꯏꯒꯤ ꯃꯥꯏꯀꯩ ꯊꯪꯕ ꯑꯁꯣꯝꯗꯣ ꯃꯗꯨꯗ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯣꯛ ꯀꯣꯛ ꯂꯥꯎꯅ ꯊꯤꯟꯕꯒꯨꯝꯅ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯔꯛꯄꯅꯤ ꯁꯤꯂꯩꯃ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯖꯔꯕꯁꯨ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯀꯩꯒꯨꯝꯕ ꯑꯃꯗꯤ ꯇꯧꯔꯦ ꯍꯥꯏꯔꯒ ꯁꯤꯂꯩꯃ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩꯔꯤ ꯁꯤꯂꯩꯃ ꯃꯤꯀꯞ ꯊꯣꯔꯛꯄꯒ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯁꯤꯂꯩꯃ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤꯁꯨ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩ ꯁꯤꯂꯩꯃꯅ ꯀꯩꯅꯣꯗ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯣꯛ ꯀꯣꯛ ꯂꯥꯎꯅ ꯊꯤꯟꯕꯒꯨꯝꯅ ꯃꯈꯣꯜ ꯈꯔ ꯇꯥꯔꯛꯂꯤꯕꯁꯤ ꯁꯤꯕꯨ ꯀꯔꯤꯅꯣ ꯋꯥꯄꯜ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤ ꯃꯥꯜꯂꯤꯗ ꯍꯥꯏꯗꯅ ꯁꯤꯂꯩꯃꯁꯨ ꯃꯍꯥꯛꯁꯨ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯃꯨꯟꯅ ꯇꯥꯗꯨꯅ ꯂꯩ ꯁꯤꯂꯩꯃꯅ ꯁꯨꯝꯅ ꯇꯥꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯋꯥꯄꯜ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯀꯣꯛ ꯀꯣꯛ ꯂꯥꯎꯕꯒꯤ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯇꯥꯔꯝꯂꯕ ꯃꯇꯨꯡ ꯁꯞ ꯍꯦꯛꯇ ꯂꯦꯞꯄꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯋꯥꯄꯜ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯀꯞꯄ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯑꯃꯨꯛ ꯇꯥꯔꯛꯄꯅꯤ ꯁꯤꯂꯩꯃꯅ ꯅꯨꯄꯤ ꯑꯃ ꯀꯞꯄ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯀꯗꯥꯏꯋꯥꯏꯗꯒꯤ ꯁꯤꯗꯤ ꯑꯩꯈꯣꯏ ꯃꯅꯤꯡꯁꯤꯕꯨ ꯇꯝꯅꯔꯤꯕ ꯍꯥꯏꯕꯗꯨꯔꯣ ꯀꯩꯁꯨꯝꯇ ꯇꯝꯅꯅꯤꯡꯉꯥꯏꯗꯤ ꯑꯣꯏꯗꯦꯗ ꯀꯅꯥꯅ ꯀꯩꯗꯧꯒꯗꯣꯔꯤꯕ ꯑꯁꯤ ꯍꯥꯏꯔꯒ ꯁꯤꯂꯩꯃ ꯃꯁꯥ ꯃꯊꯟꯇ ꯋꯥꯈꯜ ꯈꯜꯂꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯁꯤꯂꯩꯃ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤꯁꯨ ꯎꯏꯔꯨꯝ ꯁꯥꯔꯨꯝ ꯇꯨꯝꯊꯕ ꯍꯧꯔꯛꯂꯤ ꯁꯤꯂꯩꯃꯅ ꯇꯨꯝꯊꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯂꯩꯔꯤꯕ ꯋꯥꯄꯜ ꯄꯔꯦꯡꯁꯤꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯈꯥꯛꯅ ꯅꯣꯛꯄꯒꯨꯝꯅ ꯁꯤꯂꯩꯃꯒꯤ ꯅꯥꯀꯣꯡꯗ ꯇꯥꯕ ꯍꯧꯔꯛꯄꯅꯤ ꯁꯤꯂꯩꯃ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯇꯥꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯃꯁꯥꯗꯨ ꯃꯤꯀꯞ ꯑꯃꯨꯛ ꯊꯣꯔꯛꯂꯤ ꯁꯤꯂꯩꯃꯅ ꯀꯩꯅꯣꯗ ꯃꯅꯤꯡ ꯊꯪꯕ ꯋꯥꯄꯜ ꯑꯁꯣꯝꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤꯕꯁꯤꯕꯨ ꯂꯩꯀꯥꯏꯁꯤꯕꯨ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯀꯗꯧꯕꯒ ꯌꯥꯎꯔꯕ ꯖꯥꯠꯂꯥ ꯑꯁꯣꯟꯕꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯕꯅꯤꯗ ꯑꯗꯨꯕꯨ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤꯗꯤ ꯀꯔꯤꯅꯣꯗ ꯍꯥꯏꯗꯨꯅ ꯁꯤꯂꯩꯃ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯖꯥꯠꯀꯤ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯁꯤꯂꯩꯃ ꯑꯗꯨꯃꯛ ꯃꯁꯥꯁꯤ ꯇꯨꯝꯊꯈ꯭ꯔꯦ ꯁꯤꯂꯩꯃ ꯃꯁꯥꯁꯤ ꯇꯨꯝꯊꯈ꯭ꯔꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯇꯧꯔꯛꯂꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃꯠꯇ ꯇꯥꯕꯖꯥꯠ ꯅꯠꯇꯦ ꯅꯣꯡꯉꯥꯜꯂꯛꯂꯕ ꯃꯇꯝꯗ ꯃꯃꯥ ꯃꯦꯝꯇꯣꯟ ꯑꯃꯗꯤ ꯃꯄꯥ ꯂꯣꯀꯦꯟ ꯑꯗꯨ ꯁꯧꯒꯠꯂꯛꯂꯤ ꯑꯗꯨꯗ ꯁꯤꯂꯩꯃꯅ ꯑꯁꯨꯝꯅ ꯍꯥꯏ ꯕꯕꯥ ꯉꯔꯥꯡ ꯑꯍꯤꯡꯗꯤ ꯋꯥꯄꯜ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝꯁꯤ ꯁꯤꯗꯩꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯞꯇ꯭ꯔ ꯇꯧꯔꯒ ꯀꯞꯄ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯇꯥꯏ ꯉꯔꯥꯡꯁꯦ ꯅꯨꯄꯤ ꯀꯥꯏꯅꯕ ꯅꯨꯄꯥ ꯀꯥꯏꯅꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯒ ꯀꯞꯐꯝ ꯑꯣꯏꯔꯕ꯭ꯔꯥ ꯕꯕꯥ ꯑꯗꯨꯒꯤ ꯑꯃꯠꯇ ꯑꯣꯏꯔꯝꯗꯧꯕ ꯃꯥꯟꯗꯦ ꯍꯣꯏ ꯑꯗꯨꯗꯤ ꯀꯔꯤꯅꯣꯅꯦ ꯕꯕꯥ ꯉꯔꯥꯡ ꯇꯥꯔꯛꯂꯤꯕ ꯑꯍꯤꯡꯒꯤ ꯃꯈꯣꯜ ꯑꯗꯣ ꯇꯝꯅꯔꯤꯕꯅꯤ ꯅꯪꯕꯨ ꯇꯝꯅꯩ ꯍꯥꯏꯕꯁꯤ ꯈꯪꯉꯕ꯭ꯔꯣ ꯈꯪꯉꯤ ꯕꯕꯥ ꯉꯔꯥꯡ ꯇꯁꯦꯡꯅ ꯇꯝꯅꯩ ꯑꯗꯨꯗꯤ ꯏꯆꯥ ꯏꯕꯦꯝꯃ ꯀꯃꯥꯏꯅ ꯇꯝꯅꯔꯤꯕ ꯏꯄꯥꯗ ꯑꯃꯨꯛꯇꯗꯤ ꯍꯥꯏꯌꯨꯁꯤ ꯕꯕꯥ ꯋꯥꯄꯜ ꯃꯈꯣꯜ ꯌꯥꯝꯅ ꯊꯣꯛꯏ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯋꯥꯄꯜ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔ ꯂꯩꯕꯒꯨꯝꯅ ꯁꯍꯨꯝ ꯈꯔ ꯐꯪꯏ ꯌꯥꯔꯦꯁꯤ ꯃꯃꯥꯡ ꯊꯛꯀꯤ ꯃꯇꯝꯗꯒꯤ ꯍꯧꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇꯁꯨ ꯇꯧꯔꯛꯇꯦ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯁꯦꯔꯥꯟꯅꯅ ꯀꯩꯒꯨꯝꯕ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯕꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯋꯥꯈꯜꯗ ꯀꯌꯥ ꯍꯦꯟꯅ ꯊꯣꯏꯗꯣꯛꯅꯁꯨ ꯈꯟꯖꯤꯜꯂꯨꯕ ꯇꯧꯔꯨꯅꯨ ꯏꯆꯥ ꯏꯕꯦꯝꯃ ꯑꯁꯤ ꯍꯥꯏꯔꯒ ꯁꯤꯂꯩꯃ ꯃꯄꯥꯅ ꯊꯦꯝꯂꯝꯃꯤ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯂꯩꯍꯧꯔꯣ ꯅꯃꯥꯒ ꯑꯩꯒ ꯊꯕꯛ ꯆꯠꯂꯒꯦꯀꯣ ꯆꯠꯂꯒꯦ ꯊꯣꯡꯁꯦ ꯐꯖꯅ ꯆꯦꯠꯁꯤꯟꯅ ꯂꯣꯜꯂꯒ ꯊꯝꯃꯨ ꯑꯁꯤ ꯍꯥꯏꯔꯒ ꯂꯣꯀꯦꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯧꯕꯨꯛ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯅ ꯃꯃꯥꯅ ꯑꯁꯨꯝ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗꯤ ꯃꯦꯝꯇꯣꯟꯅ ꯑꯁꯨꯝ ꯍꯥꯏꯔꯛꯏ ꯉꯔꯥꯡ ꯑꯉꯥꯡꯅ ꯍꯥꯏꯔꯤꯕꯗꯣ ꯃꯗꯨꯕꯨ ꯑꯁꯦꯡꯕꯒꯤꯔ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯗꯦ ꯑꯉꯥꯡꯅ ꯍꯥꯏꯕ ꯋꯥꯕꯨ ꯀꯔꯤꯅꯣ ꯀꯩꯅꯣ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯅꯆꯥꯅꯨꯄꯤꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯛꯑꯕꯅꯤ ꯍꯣꯏꯅꯦ ꯂꯩꯁꯥꯕꯤ ꯐꯥꯔꯣꯏ ꯇꯣꯛꯎ ꯉꯔꯥꯡ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯑꯁꯦꯡꯕꯃꯛꯀꯤ ꯃꯗꯨ ꯑꯣꯏꯊꯣꯛꯂꯣꯏꯗ
ꯑꯣꯏꯕꯁꯨ ꯌꯥꯔꯣꯏ ꯃꯃꯥꯡ ꯊꯛꯀꯤ ꯃꯇꯝꯗꯒꯤ ꯍꯧꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇꯁꯨ ꯇꯧꯔꯛꯇ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯂꯩꯔꯛꯂꯕ ꯌꯨꯝꯐꯝꯅꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇꯁꯨ ꯇꯧꯁꯨ ꯇꯧꯔꯛꯑꯣꯏ ꯑꯗꯨꯒ ꯂꯥꯏ ꯊꯦꯡꯅꯕ ꯑꯗꯨ ꯑꯗꯥ ꯀꯥꯏꯅ ꯃꯃꯥ ꯑꯩꯗꯤ ꯀꯌꯥ ꯊꯣꯏꯅꯁꯨ ꯃꯋꯥ ꯑꯝꯇ ꯂꯧꯗꯦꯀꯣ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯁꯤꯅ ꯁꯦꯔꯥꯟꯅꯅ ꯀꯩꯒꯨꯝꯕ ꯈꯔ ꯎꯕꯗꯨꯅꯁꯨ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯁ ꯈꯪꯗꯦ ꯑꯩꯗꯤ ꯏꯁꯥꯁꯤ ꯌꯥꯝꯅ ꯍꯩꯅꯗꯦ ꯏꯆꯥꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯤꯕꯗꯣ ꯃꯗꯨ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯩ ꯅꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯤꯈꯩ ꯃꯗꯨ ꯆꯨꯝꯒꯗ꯭ꯔꯣꯅꯦ ꯅꯪꯕꯣ ꯌꯥꯔꯦ ꯑꯃꯒꯤ ꯋꯥ ꯇꯣꯛꯂꯒ ꯅꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯃꯗꯣ ꯑꯁꯦꯡꯕ ꯑꯣꯏꯔꯣꯏꯀꯣ ꯌꯥꯔꯦ ꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯩ ꯑꯁꯣꯝꯗꯅ ꯁꯤꯂꯩꯃꯅ ꯃꯍꯥꯛꯀꯤ ꯂꯪ ꯑꯗꯨ ꯆꯥꯛꯇꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯅꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯋꯥ ꯈꯥꯏꯕꯒꯨꯝꯅ ꯃꯈꯣꯜ ꯈꯔꯁꯨ ꯁꯦꯠ ꯁꯦꯠ ꯂꯥꯎꯅ ꯇꯥꯕ ꯍꯧꯔꯛꯄꯅꯤ ꯁꯤꯂꯩꯃ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯌꯦꯅꯈꯥꯗꯔ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯃꯃꯥꯏ ꯑꯁꯤ ꯍꯨꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ ꯌꯦꯅꯈꯥꯗꯣꯝꯗꯅꯤ ꯃꯈꯣꯜ ꯇꯥꯔꯛꯂꯤꯕꯗꯣ ꯁꯤꯂꯩꯃꯅ ꯑꯣ ꯌꯦꯅꯈꯥ ꯁꯣꯝꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯤꯡ ꯈꯥꯏꯕꯒꯨꯝꯅ ꯋꯥ ꯈꯥꯏꯕꯒꯤ ꯃꯈꯣꯜꯒꯨꯝꯅꯁꯨ ꯇꯧꯏ ꯆꯪꯁꯤꯜꯂꯒ ꯌꯦꯡꯉꯨꯒꯦ ꯍꯥꯏꯗꯅ ꯁꯤꯂꯩꯃ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯏ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯁꯤꯂꯩꯃ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯉꯛꯁꯨ ꯌꯥꯝꯅ ꯉꯛꯂꯤ ꯃꯈꯣꯜꯁꯤꯡ ꯑꯗꯨꯁꯨ ꯑꯃꯠꯇ ꯍꯦꯛ ꯇꯥꯈꯤꯗ꯭ꯔꯦ ꯁꯤꯂꯩꯃ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯖꯥꯠꯀꯤ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯛꯂꯤ ꯀꯩꯅꯣꯗ ꯉꯔꯥꯡꯗꯒꯤ ꯑꯩꯒꯤ ꯏꯁꯥꯁꯤ ꯇꯥꯍꯩꯗ꯭ꯔꯕ ꯃꯈꯣꯜ ꯃꯌꯥꯝ ꯑꯃ ꯍꯦꯛꯇ ꯇꯥꯔꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯇꯧꯔꯛꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯃꯠꯇ ꯍꯦꯛ ꯇꯥꯈꯤꯗ꯭ꯔꯦꯗ ꯍꯥꯏꯗꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯌꯨꯝꯊꯪꯅꯕꯒꯤ ꯃꯪꯒꯤ ꯄ꯭ꯔꯞ ꯂꯥꯛꯏ ꯃꯪꯒꯤ ꯂꯥꯛꯄ ꯎꯕ ꯃꯇꯝꯗ ꯁꯤꯂꯩꯃ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅꯁꯨ ꯈꯜꯂꯛꯏ ꯀꯩꯅꯣ ꯀꯀꯥ ꯃꯪꯒꯤꯁꯤꯅ ꯀꯩꯗꯧꯔꯒꯦ ꯀꯀꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯁꯤꯡ ꯑꯣꯏꯕ ꯌꯥꯕ ꯋꯥꯁꯦꯠꯀꯨꯝꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯁꯤ ꯍꯪꯒꯦꯅ ꯂꯥꯛꯄꯅꯤ ꯏꯁꯤꯡ ꯂꯨꯝꯅꯕ ꯁꯤꯡ ꯊꯥꯒꯠꯀꯦ ꯍꯥꯏꯗꯅ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯏꯁꯤꯡꯒ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯤ ꯌꯥꯝꯅ ꯁꯥꯡꯅ ꯂꯧꯔꯣꯏ ꯋꯥꯁꯦꯠ ꯈꯤꯇꯪꯈꯛ ꯂꯧꯒꯦ ꯂꯩꯒꯗ꯭ꯔꯥꯅꯦ ꯏꯕꯦꯝꯃ ꯀꯀꯥ ꯑꯗꯨꯗꯤ ꯂꯩꯒꯗꯕ ꯃꯥꯟꯗꯤꯌꯦ ꯐꯔꯦ ꯂꯩꯇ꯭ꯔꯒꯗꯤ ꯉꯔꯥꯡ ꯅꯍꯥꯟ ꯃꯇꯝ ꯈꯔ ꯀꯨꯏꯔꯕꯒꯤ ꯃꯃꯥꯡꯗ ꯍꯥꯏꯕꯗꯤ ꯁꯤꯗ ꯇꯥꯆꯧꯅ ꯁꯤꯡ ꯈꯔ ꯈꯥꯏꯈꯤꯕꯅꯤ ꯑꯗꯨꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯅ ꯑꯩꯁꯤ ꯂꯥꯛꯄꯅꯤ ꯀꯀꯥ ꯑꯗꯨꯗꯤ ꯕꯕꯥꯒ ꯏꯃꯥꯒꯅ ꯍꯜꯂꯛꯑꯒ ꯏꯁꯤꯡ ꯁꯥꯍꯜꯂꯒ ꯃꯁꯥꯁꯤꯡꯗꯣ ꯆꯥꯝꯊꯣꯛꯅꯕ ꯍꯥꯏꯗꯅ ꯂꯣꯏꯅ ꯃꯩ ꯊꯥꯒꯔꯦ ꯐꯔꯦ ꯂꯩꯇ꯭ꯔꯒꯗꯤ ꯑꯗꯣ ꯐꯔꯦ ꯑꯩ ꯆꯠꯂꯒꯦꯀꯣ ꯁꯤ ꯍꯥꯏꯔꯒ ꯃꯪꯒꯤ ꯑꯗꯨ ꯆꯠꯂꯤ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯃꯪꯒꯤ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯈꯔ ꯀꯤꯔꯞ ꯇꯧꯏ ꯁꯤꯂꯩꯃ ꯃꯁꯥꯗ ꯀꯌా ꯊꯣꯏꯅ ꯑꯃꯠꯇ ꯈꯟꯕ ꯇꯧꯗꯦ ꯑꯁꯨꯝꯅ ꯁꯤꯂꯩꯃ ꯂꯪ ꯑꯁꯤ ꯁꯥꯛꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯆꯥꯛꯁꯪ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯀꯣꯜꯂꯤꯛ ꯃꯌꯥꯝ ꯑꯁꯤ ꯂꯥꯛꯇꯅ ꯂꯪꯕꯒꯨꯝꯅ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯔꯛꯂꯤ ꯁꯤꯂꯩꯃ ꯃꯈꯣꯜꯁꯤꯡ ꯑꯁꯤ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤꯗ ꯀꯩꯅꯣ ꯆꯥꯛꯁꯪ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝꯁꯤꯗꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯤꯡ ꯄꯥꯏꯈꯠꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒ ꯀꯣꯜꯂꯤꯛ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯂꯪꯈꯥꯏꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯤꯕꯁꯤ ꯍꯧꯗꯣꯡꯒ ꯆꯪꯂꯕ ꯖꯥꯠꯂꯥ ꯍꯥꯏꯔꯒ ꯁꯤꯂꯩꯃ ꯍꯧꯗꯣꯡ ꯂꯩꯕ꯭ꯔꯥ ꯍꯥꯏꯔꯒ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯌꯦꯡꯂꯨꯏ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯁꯤꯂꯩꯃ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗꯕꯁꯤꯗ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯉꯛꯁꯨ ꯉꯛꯂꯤ ꯁꯤꯂꯩꯃꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ ꯀꯔꯤ ꯃꯇꯧꯅꯣ ꯁꯤꯗꯤ ꯍꯥꯏꯗꯅ ꯁꯤꯂꯩꯃꯗꯣ ꯖꯥꯠꯀꯤ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯒ ꯑꯗꯨꯃꯛ ꯄ꯭ꯔꯞ ꯊꯣꯔꯛꯂꯤ ꯑꯗꯨꯕꯨ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯃꯁꯥꯗ ꯀꯌꯥ ꯊꯣꯏꯅꯁꯨ ꯑꯀꯤꯕ ꯑꯃꯠꯇꯁꯨ ꯐꯥꯎꯕꯗꯤ ꯂꯩꯇꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯇꯝ ꯌꯧꯔꯛꯄꯁꯤꯗ ꯂꯥꯏꯙꯨꯛ ꯊꯥꯟꯒꯦ ꯍꯥꯏꯗꯅ ꯃꯍꯥꯛꯁꯨ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯑꯁꯦꯡꯕ ꯁꯣꯛꯎꯔꯕ ꯃꯇꯨꯡꯗ ꯄꯨꯈꯠꯂꯛꯂꯒ ꯂꯥꯏꯙꯨꯛ ꯊꯥꯟꯕꯅꯤ ꯂꯥꯏꯙꯨꯛ ꯊꯥꯟꯕ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯙꯨꯛ ꯀꯠꯄ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯏꯃꯨꯡꯗ ꯆꯪꯒꯦ ꯍꯥꯏꯗꯅ ꯃꯃꯥꯏ ꯑꯁꯤ ꯐꯠ ꯂꯩꯁꯤꯜꯂꯛꯄꯗ ꯏꯃꯨꯡ ꯑꯗꯨꯗ ꯃꯨꯛꯁꯨꯛ ꯃꯨꯕ ꯃꯤꯁꯛ ꯑꯃ ꯋꯥꯡꯊ꯭ꯔꯪ ꯋꯥꯡꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯠ ꯂꯥꯎꯅ ꯂꯩꯁꯤꯜꯂꯒ ꯆꯪꯈꯤꯕꯗꯣ ꯃꯗꯨ ꯎꯔꯛꯄꯅꯤ ꯃꯗꯨ ꯎꯔꯛꯄꯗ ꯁꯤꯂꯩꯃ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯃꯁꯝ ꯃꯅꯥ ꯆꯞ ꯍꯦꯛꯇ ꯌꯨꯡꯈꯠꯇꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯉꯤ ꯁꯤꯂꯩꯃ ꯃꯁꯥꯁꯤ ꯊꯛ ꯅꯤꯛꯅ ꯀꯩꯅꯣꯗ ꯍꯧꯖꯤꯛꯀꯤ ꯃꯨꯛꯁꯨꯛ ꯃꯨꯔꯒ ꯋꯥꯡꯊ꯭ꯔꯪ ꯋꯥꯡꯕꯗꯣ ꯀꯅꯥꯅꯣ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯍꯥꯏꯔꯒ ꯃꯍꯥꯛꯁꯨ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯌꯦꯡꯂꯨꯏ ꯀꯥ ꯈꯨꯗꯤꯡꯒꯤ ꯆꯪꯗꯅ ꯌꯦꯡꯂꯨꯏ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ ꯁꯤꯂꯩꯃ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯏꯄꯥ ꯄꯥꯈꯠꯂꯤ ꯌꯨꯝ ꯑꯁꯤ
ꯌꯨꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯦꯗ ꯇꯧꯔꯦ ꯇꯁꯦꯡꯅ ꯇꯧꯔꯦ ꯏꯁꯥꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯍꯩꯅꯔꯣꯏꯗ꯭ꯔꯤꯗ ꯕꯕꯥꯒ ꯏꯃꯥꯒꯗꯣ ꯂꯥꯛꯂꯕꯗꯤ ꯈꯔꯁꯨ ꯐꯒꯗꯕ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯙꯨꯛ ꯊꯥꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯊꯣꯡ ꯑꯗꯨ ꯉꯥꯏꯍꯥꯛꯇꯪ ꯊꯤꯡꯖꯤꯟꯕꯅꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯍꯥꯏꯕꯗꯤ ꯆꯥꯛꯈꯨꯝ ꯇꯥꯅ ꯆꯪꯕꯁꯤꯁꯨ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯀꯤꯊꯤ-ꯀꯤꯔꯨꯝ ꯇꯧꯔꯤ ꯃꯥꯡꯒꯣꯜ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯂꯥꯛꯄꯒꯨꯝꯅ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯃꯤꯑꯣꯏ ꯑꯅꯤꯈꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯨꯝ ꯇꯧꯔꯤꯕꯗꯣ ꯁꯤꯂꯩꯃ ꯃꯍꯥꯛꯁꯨ ꯇꯥꯔꯛꯂꯦ ꯃꯃꯥꯒ ꯃꯄꯥꯒ ꯂꯥꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗꯁꯨ ꯈꯜꯂꯒ ꯏꯃꯥ ꯕꯕꯥ ꯍꯥꯏꯔꯒ ꯀꯧꯗꯨꯅ ꯄ꯭ꯔꯞ ꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯁꯤꯂꯩꯃ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯍꯥꯏꯐꯝꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯃꯥꯡꯒꯣꯜ ꯑꯁꯤꯗ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔ ꯂꯩꯔꯝꯕꯗꯣ ꯃꯈꯣꯜ ꯈꯔ ꯇꯥꯔꯛꯈꯤꯕꯗꯨꯁꯨ ꯂꯩꯔꯝꯗꯕꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯁꯤꯂꯩꯃ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯏꯄꯥ ꯄꯥꯈꯠꯂꯤ ꯌꯨꯝ ꯑꯁꯤ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯍꯧꯅ ꯑꯍꯣꯡꯕ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯥꯛꯏ ꯇꯁꯦꯡꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯩꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯁꯤꯂꯩꯃ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯇꯨꯃꯤꯟꯅ ꯎꯪꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯃꯥꯒ ꯃꯄꯥꯒ ꯂꯥꯛꯂꯦ ꯏꯕꯦꯝꯃ ꯇꯥꯕ꯭ꯔꯣ ꯁꯦ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯑꯃꯨꯛꯇ ꯄꯨꯁꯤꯜꯂꯨ ꯂꯥꯎꯁꯤ ꯏꯃꯥ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯁꯤꯂꯩꯃ ꯄ꯭ꯔꯞ ꯊꯣꯛꯄꯅꯤ ꯃꯃꯥꯅ ꯄꯥꯌꯣꯝ ꯑꯃ ꯄꯨꯔꯛꯂꯦ ꯁꯤꯂꯩꯃꯅ ꯏꯃꯥ ꯁꯤꯕꯨ ꯀꯔꯤꯅꯣ ꯍꯩ ꯃꯈꯥ ꯊꯪꯕꯒꯤ ꯅꯅꯦꯗꯣ ꯑꯂꯨ ꯇꯥꯜꯂꯦ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯑꯂꯨ ꯀꯦꯖꯤ ꯑꯃ ꯂꯧꯈꯣ ꯍꯥꯏꯗꯅ ꯄꯨꯔꯛꯄꯅꯤ ꯂꯩꯈꯣꯝꯂꯣ ꯂꯩꯅꯥꯡꯂꯣ ꯏꯃꯨꯡꯗ ꯆꯪꯕꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯅ ꯁꯤꯗꯩꯁꯤꯗ ꯅꯪꯉꯣꯟꯗ ꯄꯤꯁꯤꯜꯂꯒ ꯆꯪꯒꯦ ꯍꯥꯏꯗꯅ ꯇꯧꯔꯤꯕꯅꯤ ꯅꯪꯕꯨ ꯏꯁꯤꯡꯒ ꯁꯥꯍꯜꯂꯕ꯭ꯔꯣ ꯑꯁ ꯏꯃꯥ ꯏꯁꯤꯡꯒ ꯑꯃꯠꯇ ꯁꯥꯍꯟꯗꯦꯗ ꯀꯩꯗꯧꯔꯤꯕ ꯅꯪꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯃꯥ ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯏꯁꯥꯁꯤ ꯏꯄꯥꯗ ꯄꯥꯈꯠꯂꯤ ꯀꯩ ꯋꯥꯅꯣꯅꯦ ꯏꯕꯦꯝꯃ ꯅꯪꯅ ꯏꯄꯥꯗ ꯄꯥꯈꯠꯂꯤ ꯉꯔꯥꯡꯗꯒꯤ ꯍꯥꯏꯔꯤꯕꯁꯤꯕꯣ ꯏꯃꯥ ꯉꯁꯤꯁꯦ ꯑꯩꯅ ꯉꯁꯥꯏ ꯂꯥꯏꯙꯨꯛ ꯊꯥꯜꯂꯨꯔꯒ ꯆꯪꯂꯛꯄ ꯃꯇꯝꯗ ꯌꯨꯝꯌꯥꯏ ꯑꯁꯤꯗ ꯃꯨꯛꯁꯨꯛ ꯃꯤꯁꯛ ꯑꯃ ꯂꯩꯔꯝꯃꯤ ꯃꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯑꯩꯁꯦ ꯀꯥ ꯈꯨꯗꯤꯡꯒꯤ ꯆꯪꯗꯅ ꯌꯦꯡꯕꯅꯤ ꯃꯤꯁꯛ ꯑꯗꯨ ꯎꯕ ꯐꯪꯈꯤꯗꯦ ꯅꯪꯕꯨ ꯀꯩꯅꯣ ꯈꯔ ꯎꯏ ꯍꯥꯏꯕ ꯃꯄꯥ ꯂꯣꯀꯦꯟ ꯄ꯭ꯔꯞ ꯆꯪꯂꯛꯏ ꯅꯪꯅ ꯅꯃꯤꯠꯇ ꯀꯩꯒꯨꯝꯕ ꯈꯔ ꯎꯔꯦ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯗꯤ ꯑꯃꯠꯇ ꯎꯕ ꯐꯪꯗꯦꯅ ꯕꯕꯥ ꯃꯤꯠ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯑꯗꯨꯝ ꯎꯏ ꯇꯁꯦꯡꯅ ꯂꯥꯏ ꯑꯣꯛꯅꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯅꯣ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ ꯅꯪꯁꯤ ꯃꯥꯏꯕꯤ ꯆꯪꯉꯝꯗꯥꯏꯒꯤꯔ ꯀꯔꯤꯒꯤꯅꯣ ꯏꯄꯥꯗꯤ ꯀꯣꯛꯀ ꯏꯉꯥꯎ ꯉꯥꯎꯔꯦꯗ ꯏꯕꯦꯝꯃ ꯂꯩꯔꯤꯕ ꯌꯨꯝꯊꯪꯅꯕꯁꯤꯡ ꯑꯁꯤꯁꯨ ꯂꯥꯡꯗꯅ ꯑꯗꯨꯃꯛ ꯂꯩꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯇꯝꯗ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯊꯕꯛ ꯍꯥꯏꯕ ꯑꯃ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯀꯩꯒꯨꯝꯕ ꯈꯔ ꯍꯥꯏꯕꯁꯤ ꯏꯄꯥꯗꯤ ꯊꯥꯖꯕꯁꯤ ꯄꯥꯛꯅ ꯉꯝꯈꯤꯗ꯭ꯔꯦꯗ ꯐꯔꯦ ꯀꯩꯁꯨ ꯊꯣꯏꯅ ꯍꯦꯟꯅ ꯋꯥꯈꯜꯗꯁꯨ ꯈꯟꯕ ꯇꯧꯔꯨꯔꯅꯨ ꯌꯥꯔꯦ ꯏꯁꯤꯡ ꯁꯥꯜꯂꯨ ꯏꯁꯥ ꯏꯔꯨꯁꯤꯡ ꯑꯁꯤ ꯆꯥꯝꯊꯣꯛꯂꯒ ꯑꯃꯨꯛꯇꯪꯗꯤ ꯒ꯭ꯌꯥꯟ తాꯅ ꯑꯃꯨꯛꯇꯪ ꯂꯩꯒꯤ ꯏꯁꯥꯁꯤ ꯋꯥꯁꯨ ꯌꯥꯝꯅ ꯋꯥꯔꯦ ꯑꯁꯨꯝꯅ ꯃꯦꯝꯇꯣꯟ ꯑꯃꯗꯤ ꯂꯣꯀꯦꯟ ꯈꯣꯡꯈꯨꯠ ꯆꯥꯝꯊꯣꯛꯇꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯦꯝꯇꯣꯟꯅ ꯍꯥꯟꯅ ꯃꯅꯤꯡ ꯊꯪꯕ ꯋꯥꯄꯜ ꯄꯔꯦꯡ ꯑꯗꯣꯝꯗ ꯃꯍꯥꯛꯁꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯎꯕ ꯍꯧꯔꯛꯂꯤ ꯁꯥ ꯑꯃꯒꯤ ꯃꯃꯤꯠꯀꯨꯝꯅ ꯍꯥꯟꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯎꯔꯝꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯃꯃꯤꯠ ꯑꯅꯤꯈꯛ ꯂꯩꯕꯒꯨꯝꯅ ꯎꯔꯤꯕꯗꯣ ꯑꯁꯨꯝ ꯋꯥꯡꯈꯠꯂꯛꯄꯒꯨꯝ ꯃꯦꯝꯇꯣꯟꯅ ꯎꯔꯛꯄꯅꯤ ꯃꯗꯨꯗ ꯂꯣꯀꯦꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯇꯥꯕ꯭ꯔꯣ ꯑꯥꯗ ꯂꯩꯔꯤꯁꯦ ꯀꯔꯤꯅꯣ ꯁꯤꯕꯣ ꯀꯔꯤ ꯑꯃꯨꯛ ꯎꯔꯒꯦ ꯅꯆꯥꯅꯨꯄꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯅꯪꯁꯨ ꯑꯃꯨꯛ ꯎꯔꯛꯂꯕ꯭ꯔꯣ ꯑꯁ ꯐꯥꯒꯤ ꯅꯠꯇꯦ ꯑꯥꯗ ꯂꯩꯔꯤꯁꯦ ꯀꯔꯤꯅꯣ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯀꯗꯥꯏꯋꯥꯏꯗꯅꯣꯅꯦ ꯑꯁꯤ ꯍꯥꯏꯗꯅ ꯂꯣꯀꯦꯟꯅ ꯌꯦꯡꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯎꯕ ꯐꯪꯂꯦ ꯀꯔꯤꯒꯨꯝꯕ ꯁꯥ ꯑꯃꯒꯤ ꯃꯇꯧꯒꯨꯝꯅ ꯃꯃꯤꯠ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯎꯔꯤꯕꯗꯨ ꯂꯣꯀꯦꯟꯁꯨ ꯎꯔꯛꯄꯅꯤ ꯂꯣꯀꯦꯟꯅ ꯀꯔꯤꯅꯣ ꯑꯥꯗꯩꯁꯤꯗꯤ ꯀꯔꯤꯅꯣ ꯁꯤꯕꯣ ꯑꯁ ꯑꯩꯁꯨ ꯈꯪꯗꯦ ꯉꯁꯥꯏ ꯃꯈꯩꯗꯒꯤ ꯍꯪꯉꯤꯕꯁꯤꯅꯤ ꯅꯪꯉꯣꯟꯗ ꯀꯔꯤꯅꯣꯃ ꯃꯥꯜꯂꯤꯗ ꯑꯁꯤꯗꯤ ꯂꯣꯀꯦꯟꯅ ꯁꯤꯗꯤ ꯆꯪꯁꯤꯜꯂꯒ ꯍꯥꯏꯐꯦꯠꯇꯪꯕꯨ ꯌꯦꯡꯅꯤꯡꯉꯤ ꯉꯥꯏꯈꯣ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯆꯪꯁꯤꯜꯂꯒ ꯌꯦꯡꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯣꯀꯦꯟꯅ ꯈꯔ ꯆꯪꯁꯤꯜꯂꯒ ꯍꯦꯛ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯂꯩꯔꯝꯗꯦ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯂꯩꯔꯝꯕꯗꯨꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯂꯩꯔꯝꯗꯦ ꯂꯣꯀꯦꯟꯅ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯎꯔꯝꯕꯗꯣ ꯍꯨꯏ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯣ ꯍꯨꯏ ꯑꯣꯏꯔꯒꯅ ꯀꯔꯤꯒꯤ ꯆꯠꯇ꯭ꯔꯤꯕ ꯍꯨꯏ ꯑꯣꯏꯔꯕꯗꯤ ꯆꯦꯟꯈꯤꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯕ ꯌꯥꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯥꯗ꯭ꯔꯤꯕꯗꯨꯅ ꯀꯔꯤꯒꯤ ꯍꯨꯏꯅꯤ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯤ ꯑꯁ ꯑꯩ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯗ꯭ꯔꯦꯗ ꯅꯃꯥ ꯅꯁꯥꯅ ꯍꯟꯗꯛ ꯃꯔꯛ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤ ꯑꯁ ꯅꯪꯁꯨ ꯑꯩꯈꯣꯏꯗ ꯍꯦꯛꯇ ꯄꯨꯡꯇꯥꯏꯗ ꯇꯥꯏꯁꯤꯟꯅꯩ ꯑꯩꯁꯨ ꯍꯧꯖꯤꯛꯀꯤꯗꯣ ꯇꯁꯦꯡꯅ ꯎꯔꯤꯕꯅꯤ ꯃꯣꯏ ꯕꯕꯥꯁꯨ ꯎꯔꯤꯕ ꯅꯠꯇ꯭ꯔꯣ
ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯎꯏꯅꯦ ꯑꯗꯨ ꯎꯔꯤꯕꯗꯣ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦꯗꯅ ꯌꯥꯔꯦꯁꯤ ꯏꯃꯨꯡꯗ ꯈꯔ ꯊꯨꯅ ꯆꯪꯁꯤ ꯑꯁꯤ ꯍꯥꯏꯅ ꯑꯅꯤꯗꯣ ꯄꯔꯞ ꯆꯪꯂꯛꯏ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯁꯤꯂꯩꯃ ꯆꯥꯛ ꯏꯁꯤꯡ ꯑꯗꯨ ꯊꯤꯔꯦ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯛ ꯆꯥꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯌꯥꯝꯅ ꯅꯝꯊꯤꯈ꯭ꯔꯕ ꯃꯅꯝ ꯑꯃ ꯅꯝꯕ ꯍꯧꯔꯛꯂꯦ ꯃꯅꯝ ꯑꯗꯨ ꯅꯝꯕ ꯍꯧꯔꯛꯄꯗ ꯁꯤꯂꯩꯃ ꯃꯁꯥꯁꯤ ꯊꯨꯛ ꯂꯥꯎꯔꯛꯂꯦ ꯍꯟꯗꯣꯔꯛꯀꯦ ꯇꯧꯔꯛꯂꯦ ꯃꯁꯥꯗꯣ ꯃꯅꯝ ꯑꯗꯨ ꯅꯝꯕ ꯍꯧꯔꯛꯄꯗ ꯁꯤꯂꯩꯃ ꯃꯌꯥꯗꯣ ꯃꯦꯟꯁꯤꯜꯂꯤ ꯃꯅꯝ ꯑꯁꯤꯗꯤ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯁꯥꯗꯣ ꯀꯩꯗꯧꯔꯒꯦ ꯑꯁ ꯏꯃꯥ ꯏꯁꯥꯁꯤ ꯊꯨꯛ ꯂꯥꯎꯔꯦ ꯃꯅꯝ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯅꯝꯊꯤꯕꯁꯤꯕꯨ ꯈꯪꯗ꯭ꯔꯦ ꯏꯕꯦꯝꯃ ꯍꯟꯗꯛ ꯃꯔꯛ ꯑꯁꯤ ꯒ꯭ꯌꯥꯟꯃꯦꯟꯒ ꯑꯃꯠꯇ ꯇꯥꯗꯦ ꯅꯄꯥꯒ ꯑꯩꯒ ꯈꯣꯡ ꯈꯨꯠ ꯆꯥꯝꯂꯤꯉꯩ ꯃꯇꯝꯗ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯂꯩꯕꯒꯨꯝꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯂꯩꯕ ꯎꯏ ꯏꯃꯥ ꯑꯩꯁꯨ ꯉꯁꯥꯏ ꯃꯗꯨ ꯎꯔꯝꯕꯅꯤ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯆꯞ ꯆꯥꯅ ꯑꯃꯠꯇ ꯈꯪꯈꯤꯗꯕ ꯏꯕꯦꯝꯃ ꯍꯟꯗꯛ ꯃꯔꯛ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯎꯏ ꯍꯥꯏꯗꯅ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯒ꯭ꯌꯥꯟꯃꯦꯟꯒ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ ꯇꯧꯔꯤꯕꯁꯤ ꯑꯁ ꯏꯃꯥꯗꯤ ꯈꯪꯐꯝꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯤ ꯑꯁꯤ ꯍꯥꯏꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯋꯥꯄꯜ ꯑꯁꯣꯝꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯅꯨꯡꯖꯤꯔꯦꯡ ꯆꯥꯏꯔꯛꯄꯒꯨꯝꯅ ꯋꯥ ꯂꯥꯎꯅ ꯍꯦꯛꯇ ꯆꯥꯏꯁꯤꯜꯂꯛꯄꯅꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯂꯣꯀꯦꯟ ꯄꯔꯞ ꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ ꯑꯗꯨꯕꯨ ꯋꯥꯄꯜ ꯄꯔꯦꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕꯗꯣ ꯂꯣꯀꯦꯟ ꯁꯨꯔꯛꯄꯅꯤ ꯂꯣꯀꯦꯟꯅ ꯀꯩꯅꯣꯗ ꯑꯥꯗ ꯂꯩꯔꯤꯕꯁꯤ ꯀꯔꯤꯅꯣ ꯁꯤꯕꯣ ꯍꯩ ꯃꯃꯥ ꯆꯠꯂꯣ ꯃꯩ ꯑꯝꯇ ꯄꯨꯊꯣꯔꯛꯑꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯦꯝꯇꯣꯟꯁꯨ ꯃꯩ ꯄꯔꯞ ꯄꯨꯊꯣꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯁꯦꯟꯊꯣꯔꯛꯄꯅꯤ ꯃꯩꯗꯨ ꯍꯦꯛ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗ ꯃꯐꯝ ꯖꯒꯥꯗꯨꯗ ꯀꯥꯞꯁꯤꯜꯂꯒ ꯌꯦꯡꯂꯨꯏ ꯑꯗꯨꯕꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯂꯣꯀꯦꯟ ꯃꯍꯥꯛꯀꯤ ꯃꯁꯥ ꯁꯤꯡꯉꯛꯄꯅꯁꯨ ꯈꯝ ꯊꯦꯡꯂꯦ ꯂꯣꯀꯦꯟꯅ ꯀꯩꯅꯣꯗ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕꯗꯨꯕꯨ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤ ꯂꯩꯔꯝꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯂꯣꯀꯦꯟ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯏꯁꯤꯡꯗ ꯁꯤꯡꯅꯔꯛꯂꯦ ꯂꯣꯀꯦꯟꯅ ꯑꯁꯤꯗꯤ ꯑꯃꯨꯛꯇꯪꯗꯤ ꯍꯌꯦꯡ ꯑꯈꯪ ꯑꯍꯩꯁꯤꯡ ꯑꯃꯨꯛꯇꯪꯗꯤ ꯇꯥꯟꯅꯔꯒ ꯌꯦꯡꯊꯣꯛꯄꯅ ꯐꯒꯅꯤꯗ ꯍꯥꯏꯗꯅ ꯂꯣꯀꯦꯟ ꯑꯁꯤ ꯂꯩꯔꯝꯃꯤ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯤ ꯍꯟꯗꯛ ꯃꯔꯛ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤ ꯍꯥꯏꯐꯝ ꯇꯧꯐꯝꯁꯨ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯅ ꯂꯣꯀꯦꯟꯁꯨ ꯂꯩꯔꯝꯃꯤ ꯂꯣꯀꯦꯟꯅ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯃꯇꯥꯡꯗ ꯑꯩꯁꯦ ꯀꯌꯥ ꯊꯣꯏꯅꯁꯨ ꯊꯥꯖꯕ ꯇꯧꯗꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯔꯛ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯅ ꯍꯥꯏꯔꯒꯗꯤ ꯌꯨꯝꯐꯝ ꯑꯁꯤ ꯃꯤꯅ ꯀꯩꯅꯣ ꯈꯔ ꯇꯧꯁꯤꯜꯂꯛꯂꯕ꯭ꯔꯥ ꯃꯆꯥꯅꯨꯄꯤ ꯁꯤꯂꯩꯃ ꯃꯄꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯤꯂꯩꯃꯅ ꯁꯨꯝ ꯍꯥꯏꯔꯛꯏ ꯕꯕꯥ ꯃꯤꯅꯒ ꯄꯣꯠꯁꯤꯝ ꯖꯥꯗꯨꯒ ꯇꯧꯔꯛꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯣꯏꯗ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯑꯈꯪ ꯑꯍꯩ ꯈꯔ ꯇꯥꯟꯅꯔꯒ ꯉꯥꯛꯊꯣꯛ ꯁꯦꯡꯗꯣꯛꯄ ꯑꯗꯨꯝ ꯌꯥꯕꯅꯤ ꯀꯩꯁꯨ ꯍꯛꯅꯁꯨ ꯅꯁꯥꯁꯤꯡꯗ ꯀꯤꯕꯁꯨ ꯐꯥꯎꯔꯨꯅꯨ ꯐꯔꯦ ꯆꯥꯛ ꯏꯁꯤꯡ ꯑꯁꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯥꯊꯣꯛꯂꯕ ꯃꯇꯝꯗ ꯅꯪꯒꯤ ꯅꯐꯝꯁꯤꯡꯗ ꯄꯣꯊꯥꯅꯕ ꯆꯪꯅꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯜꯂꯤꯛ ꯐꯦꯡꯕ ꯁꯤꯂꯩꯃꯗꯣ ꯃꯍꯥꯛꯁꯨ ꯃꯄꯥꯜꯗ ꯊꯣꯛꯂꯛꯄꯅꯤ ꯌꯦꯅꯈꯥꯗ ꯐꯦꯡꯕ ꯇꯜꯂꯤ ꯍꯥꯏꯗꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡ ꯊꯪꯕ ꯁꯨꯃꯥꯡ ꯃꯇꯣꯜ ꯑꯗꯣꯝꯗ ꯐꯦꯡꯕ ꯂꯥꯛꯄꯅꯤ ꯁꯤꯂꯩꯃ ꯃꯍꯥꯛꯁꯨ ꯌꯦꯅꯈꯥꯗꯣꯝꯗ ꯐꯦꯡꯕꯗꯨ ꯇꯟꯗꯅ ꯁꯨꯃꯥꯡ ꯃꯇꯣꯜꯗ ꯐꯦꯡꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯪꯒꯤꯒꯤ ꯁꯕꯥꯟ ꯆꯞ ꯃꯥꯟꯅꯕ ꯃꯤꯁꯛ ꯑꯃ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯁꯝꯕꯜꯂꯩ ꯄꯔꯦꯡ ꯑꯗꯨꯗ ꯃꯔꯨꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯒꯨꯝꯅ ꯁꯤꯂꯩꯃ ꯃꯍꯥꯛꯅ ꯎꯔꯛꯄꯅꯤ ꯁꯤꯂꯩꯃ ꯑꯍꯥꯟꯕꯗ ꯀꯩꯁꯨ ꯊꯣꯏꯅ ꯈꯜꯂꯨꯗꯦ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯃꯃꯤ ꯑꯗꯣ ꯑꯃꯨꯛ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯈꯥꯗ ꯁꯠ ꯂꯥꯎꯅ ꯄꯥꯛꯊꯩ ꯁꯤꯂꯩꯃ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯑꯍꯥꯟꯕꯗ ꯀꯌꯥ ꯊꯣꯏꯅ ꯈꯜꯂꯨꯗ꯭ꯔꯒꯁꯨ ꯑꯁꯨꯝ ꯇꯣꯏꯅ ꯑꯃꯨꯛ ꯍꯧꯒꯠꯄ ꯑꯃꯨꯛ ꯐꯝꯗꯕ ꯇꯧꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯁꯤꯂꯩꯃ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯆꯤꯡꯅꯕ ꯑꯁꯨꯝ ꯍꯦꯜꯂꯛꯂꯦ ꯁꯤꯂꯩꯃ ꯀꯅꯥꯅꯣ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯂꯒꯦ ꯈꯨꯔꯥꯇꯣꯟꯒꯤ ꯁꯕꯥꯟꯗꯤ ꯃꯥꯜꯂꯦ ꯍꯥꯏꯗꯅ ꯁꯤꯂꯩꯃ ꯁꯝꯕꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯅꯤ ꯑꯗꯨꯕꯨ ꯁꯝꯕꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯆꯪꯁꯤꯜꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯁꯛ ꯃꯁꯥ ꯈꯪꯗ꯭ꯔꯕ ꯌꯥꯝꯅ ꯀꯤꯔꯕ ꯅꯨꯄꯥ ꯑꯃꯒꯤ ꯁꯛꯇꯝꯗ ꯁꯤꯂꯩꯃ ꯃꯍꯥꯛꯀꯤ ꯃꯃꯥꯡꯃꯛꯇꯗ ꯌꯥ ꯂꯥꯎꯅ ꯍꯦꯛꯇ ꯂꯥꯎꯁꯤꯜꯂꯛꯄꯅꯤ ꯁꯤꯂꯩꯃ ꯃꯁꯥꯁꯤ ꯊꯛꯀꯠꯂꯤ ꯑꯗꯨꯒ ꯅꯨꯄꯥꯗꯨ ꯁꯣꯏ ꯂꯥꯎꯅ ꯍꯦꯛꯇ ꯃꯥꯡꯈꯤ ꯁꯤꯂꯩꯃ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯒ꯭ꯌꯥꯟ ꯏꯃꯥꯡ ꯃꯥꯡꯅ ꯑꯗꯨꯝ ꯆꯞ ꯇꯤꯡꯕ ꯃꯈꯩ ꯂꯩꯔꯝꯃꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯈꯨꯖꯥꯏꯗꯨꯁꯨ ꯃꯈꯥꯗ ꯍꯦꯛꯇ ꯇꯥꯈꯤ ꯁꯤꯂꯩꯃ ꯆꯞ ꯇꯤꯡꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯋꯥꯈꯜꯗ ꯒ꯭ꯌꯥꯟ ꯏꯃꯥꯡ ꯃꯥꯡꯅ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯆꯪꯗꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯃꯥ ꯃꯦꯝꯇꯣꯟ ꯄꯔꯞ ꯊꯣꯛꯂꯛꯂꯦ ꯁꯤꯂꯩꯃꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯃꯃꯥ ꯃꯦꯝꯇꯣꯟꯅ ꯍꯥꯏ ꯏꯕꯦꯝꯃ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯁꯤꯂꯩꯃ ꯇꯥꯗꯦ
ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯃꯁꯥ ꯅꯣꯝꯗꯨꯅ ꯀꯧꯏ, "ꯏꯕꯦꯝꯃ, ꯏꯕꯦꯝꯃ, ꯁꯤ ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯔꯣ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ?" ꯁꯤꯂꯩꯃ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯀꯤꯔꯦ ꯍꯥꯏꯗꯅ ꯃꯃꯥꯗ ꯀꯣꯟꯁꯤꯜꯂꯤ꯫ ꯃꯃꯥ ꯃꯦꯝꯇꯣꯟꯅ, "ꯁꯤ ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯨ?" "ꯏꯃꯥ, ꯁꯤꯗꯩꯁꯤꯗ ꯈꯨꯔꯥꯇꯣꯟꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ ꯍꯥꯏꯗꯅ ꯑꯩꯁꯤ ꯃꯅꯥꯛꯇ ꯈꯔ ꯆꯪꯁꯤꯜꯂꯒ ꯌꯦꯡꯂꯨꯕꯅꯤ꯫ ꯑꯃꯨꯛ ꯍꯧꯒꯠꯂꯤ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯐꯝꯊꯩ꯫ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯑꯩꯕꯨ ꯂꯛꯅꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯁꯛ ꯑꯗꯨ ꯌꯥꯝꯅ ꯀꯤꯔꯕ ꯁꯛꯇꯝ ꯑꯃꯗ ꯑꯩꯒꯤ ꯏꯃꯥꯡꯃꯛꯁꯤꯗ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯣꯔꯛꯂꯤꯕꯅꯤ꯫ ꯁꯤ ꯌꯥꯔꯦ, ꯁꯤ ꯏꯆꯥꯁꯤꯗꯤ ꯀꯩꯁꯨ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯔꯅꯨ ꯌꯥꯔꯦ." ꯑꯁꯤ ꯍꯥꯏꯔꯒ ꯁꯤꯂꯩꯃ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯀꯣꯜꯂꯤꯛ ꯐꯦꯡꯕꯗ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯃꯥꯒ ꯃꯍꯥꯛꯀ ꯄꯨꯂꯞ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯪꯒꯤ ꯃꯈꯨꯠꯇ ꯂꯥꯏꯒꯤ ꯄꯣꯠꯂꯝꯁꯤꯡ ꯈꯔ ꯄꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯄꯥꯜꯗ ꯊꯣꯛꯂꯛꯄꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯄꯥꯜꯗ ꯊꯣꯛꯂꯕ ꯃꯇꯨꯡꯗ ꯂꯥꯏꯒꯤ ꯑꯣꯏꯕ ꯄꯣꯠꯁꯛ ꯈꯔ, ꯄꯣꯠꯂꯝ ꯈꯔ ꯊꯥꯗꯣꯛꯂꯝꯂꯕ ꯃꯇꯨꯡꯗ ꯃꯅꯤꯡ ꯊꯪꯕ ꯋꯥꯄꯜ ꯄꯔꯦꯡ ꯑꯗꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯪꯒꯤꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅꯁꯨ ꯈꯜꯂꯤ, ꯑꯩꯅ ꯃꯈꯣꯏꯒꯤ ꯌꯨꯝꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯒꯦ ꯍꯥꯏꯗꯅ ꯃꯃꯥꯡ ꯊꯛꯀꯤ ꯃꯇꯝꯗꯒꯤ ꯈꯜꯂꯛꯂꯤꯕꯁꯤ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯤꯒ ꯃꯇꯥꯡ ꯃꯇꯝꯗꯤ ꯆꯞ ꯆꯥꯔꯦ ꯍꯥꯏꯕꯕꯨ ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯇꯆꯧꯅ ꯑꯃꯨꯛ ꯐꯪꯈ꯭ꯔꯕꯗꯤ ꯑꯋꯥꯐꯝꯗ ꯑꯃꯨꯛ ꯑꯩꯁꯤ ꯇꯥꯒꯗꯣꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯩꯅ ꯁꯤꯡꯅ ꯇꯧꯗꯕ ꯌꯥꯗꯦ꯫ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯃꯃꯥꯡꯂꯣꯝꯗ ꯌꯦꯡꯂꯒ ꯇꯨꯡꯃꯥꯡ ꯌꯦꯡꯂꯒ ꯊꯥꯡꯗꯅ ꯆꯠꯇ꯭ꯔꯒꯗꯤ ꯇꯨꯡ ꯀꯣꯏꯅ ꯄꯨꯟꯁꯤ ꯁꯥꯡꯅꯁꯨ ꯆꯠꯄ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯑꯩꯁꯨ ꯆꯠꯂꯤꯕ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯌꯦꯡꯉꯒ ꯆꯠꯄ ꯇꯥꯕꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯃꯪꯒꯤ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯃꯇꯝ ꯑꯗꯨꯁꯨ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯆꯣꯞ ꯃꯦꯛꯀ ꯂꯥꯎꯗꯦ꯫ ꯃꯥꯒꯤ ꯊꯣꯛꯄ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯄꯣꯊꯥꯅꯕ ꯃꯇꯝꯅꯤ꯫ ꯑꯁꯨꯝꯅ ꯃꯪꯒꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤꯁꯨ ꯃꯈꯣꯏꯒꯤ ꯃꯅꯤꯡꯊꯣꯡ ꯇꯝꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯂꯥꯏꯒꯤ ꯆꯥꯛꯊꯥꯛ ꯈꯔ ꯄꯤꯒꯅꯤ ꯍꯥꯏꯗꯅ ꯃꯈꯨꯠꯇ ꯄꯥꯏꯔꯛꯄ ꯁꯥꯗꯣꯡꯁꯤꯡ ꯑꯗꯨꯁꯨ ꯋꯥꯄꯜ ꯊꯪꯕ ꯃꯥꯏꯀꯩ ꯁꯣꯝꯗ ꯂꯥꯡꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯙꯨꯛ ꯊꯥꯎꯃꯩ ꯊꯥꯔꯕ ꯃꯇꯨꯡꯗ ꯂꯩ ꯑꯃꯨꯕ ꯑꯃ ꯄꯨꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯂꯪ ꯑꯃꯒ ꯄꯨꯊꯣꯔꯛꯂꯤ꯫ ꯃꯈꯨꯠꯇꯁꯨ ꯌꯦꯔꯨꯝ ꯑꯃ ꯄꯥꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, "ꯇꯤꯃꯨ ꯂꯩꯃꯨ ꯃꯌꯥꯝꯁꯥ, ꯅꯈꯣꯏ ꯑꯩꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯇꯧꯔꯕꯅꯤꯅ ꯅꯈꯣꯏꯒꯤ ꯆꯥꯛꯊꯥꯛ ꯑꯁꯤ ꯑꯩꯅ ꯄꯤꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯌꯦꯡ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯥꯏ ꯁꯣꯏꯗꯅ ꯈꯣꯏꯔꯝꯒꯗꯧꯔꯤ꯫ ꯑꯩꯅ ꯂꯥꯏꯃꯤꯠ ꯊꯥꯟꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯀꯅꯥꯅ ꯇꯧꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯇꯁꯦꯡꯅ ꯈꯪꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯍꯌꯦꯡ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯦꯡꯂꯒ ꯁꯣꯏꯗꯅ ꯈꯪꯈꯤꯕ ꯇꯥꯔꯦ꯫ ꯑꯗꯨꯅ ꯅꯈꯣꯏꯁꯨ ꯍꯌꯦꯡꯗꯤ ꯈꯔ ꯂꯩꯊꯣꯛꯂꯒ ꯂꯩꯒꯗꯕꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯃꯪꯒꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯃꯟꯇ꯭ꯔ ꯀꯩꯅꯣ ꯈꯔ ꯁꯣꯜꯂꯕ ꯃꯇꯨꯡꯗ ꯃꯅꯤꯡ ꯊꯪꯕ ꯋꯥꯄꯜ ꯍꯥꯏꯕꯗꯤ ꯁꯤꯂꯩꯃ ꯍꯣꯏꯒꯤ ꯄꯔꯦꯡ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯂꯥꯏꯇꯤꯟ ꯐꯠꯇꯕ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯃꯐꯝ ꯑꯇꯣꯞꯄ ꯑꯃꯗ ꯈꯔ ꯊꯩꯗꯣꯛꯇꯨꯅ ꯊꯝꯂꯤ꯫ ꯑꯁꯨꯝꯅ ꯃꯪꯒꯤꯅ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯊꯧ ꯇꯧꯕ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯏꯃꯨꯡꯗ ꯆꯪꯂꯛꯂꯤ꯫ ꯃꯪꯒꯤꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯁꯣꯔ ꯐꯨ ꯂꯥꯎꯅ ꯀꯥꯝꯊꯣꯛꯏ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯃꯪꯒꯤ ꯅꯨꯡꯉꯥꯏꯅ ꯑꯗꯨꯃꯛ ꯄꯣꯊꯥꯈ꯭ꯔꯦ꯫ ꯁꯤꯂꯩꯃ ꯍꯣꯏꯁꯨ ꯀꯩꯒꯨꯝꯕ ꯑꯃꯠꯇ ꯃꯈꯥ ꯇꯥꯅ ꯇꯧꯔꯛꯇ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯕ ꯃꯇꯝꯗ ꯃꯄꯥ ꯂꯣꯀꯦꯅ, "ꯃꯃꯥ, ꯉꯁꯤꯗꯤ ꯂꯧꯕꯨꯛ ꯑꯗꯨ ꯀꯨꯝꯂꯒꯨꯝꯁꯤ꯫ ꯉꯔꯥꯡꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯇꯧꯔꯛꯂꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯅꯃꯥ ꯅꯁꯥꯁꯨ ꯇꯧꯔꯛꯂꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯈꯪꯅꯕꯒꯤꯗꯃꯛꯇ ꯂꯥꯏ ꯈꯨꯔꯝꯕ ꯑꯃꯨꯛꯇꯪꯗꯤ ꯆꯠꯂꯨꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕꯤ ꯊꯝꯕꯥꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯊꯝꯕꯥꯜꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯂꯥꯛꯄ ꯃꯇꯝꯗ ꯊꯝꯕꯥꯜꯅ ꯃꯐꯝ ꯖꯒꯥꯁꯦ ꯍꯦꯛ ꯀꯥꯟꯁꯤꯜꯂꯛꯄꯗ ꯀꯔꯤꯒꯨꯝꯕ ꯁꯍꯨꯝ ꯑꯃꯠꯇ ꯐꯪꯗꯦ꯫ ꯊꯝꯕꯥꯜꯅ, "ꯑꯩꯅ ꯈꯣꯡ ꯑꯁꯤ ꯍꯥꯏꯐꯦꯠ ꯊꯥꯡꯖꯤꯜꯂꯛꯄ ꯃꯇꯝꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇꯕꯨꯗꯤ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯌꯦꯡꯁꯤ, ꯂꯥꯏꯃꯤꯠ ꯊꯥꯜꯂꯒ ꯀꯩ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯁꯤ." ꯑꯁꯤ ꯍꯥꯏꯔꯒ ꯊꯝꯕꯥꯜꯅ ꯌꯦꯡꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯣꯝꯗꯅ ꯃꯪꯒꯤꯁꯨ ꯂꯥꯏ ꯈꯣꯏꯔꯝꯂꯤꯕꯁꯤ ꯃꯍꯥꯛꯁꯨ ꯌꯦꯡꯉꯤ꯫ ꯃꯪꯒꯤ ꯂꯣꯀꯦꯟ ꯍꯣꯏ ꯇꯝꯅ ꯄ꯭ꯔꯞ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯒ ꯋꯥꯈꯜꯗꯁꯨ ꯑꯁꯨꯝꯅ ꯈꯜꯂꯤ, ꯑꯩꯅ ꯂꯥꯏ ꯈꯨꯔꯝꯂꯤꯉꯩ ꯃꯇꯝꯗ ꯆꯪꯁꯤꯜꯂꯨꯔꯕꯗꯤ ꯇꯆꯧꯅꯁꯨ ꯋꯥꯈꯜ ꯑꯃ ꯈꯟꯈꯤꯕ ꯇꯥꯏ꯫ ꯑꯗꯨꯅ ꯑꯩꯁꯤ ꯄꯣꯠꯆꯩ ꯑꯃꯗꯤ ꯋꯥꯏꯕ ꯁꯥꯗꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯐꯔꯦ, ꯊꯧꯔꯤ ꯑꯃꯨꯛꯇꯪ ꯄꯤꯌꯣ ꯍꯥꯏꯗꯅ ꯑꯩꯁꯤ ꯍꯥꯏꯔꯒꯦ꯫
ꯑꯁꯤ ꯍꯥꯏꯔꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯇꯥꯆꯧ ꯇꯥꯆꯧ ꯑꯁꯨꯝꯅ ꯀꯧꯔꯛꯄꯅꯤ꯫ ꯂꯥꯏ ꯈꯨꯔꯝꯕ ꯌꯦꯡꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯃꯪꯒꯤꯅ ꯀꯧꯔꯛꯄꯗꯨ ꯇꯥꯔꯦ꯫ ꯂꯣꯀꯦꯟꯅ ꯏꯍꯦ ꯃꯪꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯃꯪꯒꯤ ꯀꯔꯤ ꯍꯥꯏꯒꯦ? ꯇꯥꯆꯧ ꯇꯥꯆꯧꯗ ꯊꯧꯔꯤ ꯂꯤꯁꯥꯡꯒꯨꯝꯕ ꯂꯩꯒꯗ꯭ꯔꯥ ꯇꯥꯆꯧ? ꯂꯩꯕꯅꯤ ꯂꯩꯕꯅꯤ, ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯑꯩ ꯂꯧꯊꯣꯛꯄꯤꯔꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯪꯒꯤꯗꯣ ꯉꯥꯏꯍꯥꯛꯇꯪ ꯁꯨꯃꯥꯡ ꯃꯇꯣꯜꯗ ꯂꯩ꯫ ꯌꯦꯡꯉꯤꯕ ꯃꯥꯏꯕꯤ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯃꯍꯥꯛꯅ ꯌꯦꯡꯕꯗ ꯊꯝꯕꯥꯜ ꯑꯣꯏꯔꯝꯃꯤ꯫ ꯊꯝꯕꯥꯜꯅ ꯃꯍꯥꯛꯁꯨ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯃꯪꯒꯤꯅ ꯊꯝꯕꯥꯜ ꯅꯪ ꯑꯣꯏꯔꯦ? ꯐꯩ, ꯅꯪꯅ ꯌꯦꯡꯉꯕꯗꯤ ꯀꯩꯁꯨ ꯊꯣꯏꯅꯁꯨ ꯈꯪꯂꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯪꯒꯤ ꯑꯗꯣ ꯋꯥꯈꯜꯗ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯖꯥꯠ ꯖꯥꯠꯀꯤ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯛꯏ꯫ ꯊꯝꯕꯥꯜꯁꯤ ꯍꯣꯔꯦꯟ ꯃꯌꯨꯝꯗ ꯍꯟꯕ ꯃꯇꯝꯗ ꯆꯩꯕꯤ ꯆꯩꯊꯦꯡ ꯈꯔ ꯄꯤꯒꯦ, ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯁꯤꯗꯩꯁꯤꯗ ꯂꯥꯛꯏꯕꯅꯣ ꯍꯥꯏꯔꯒ ꯋꯥꯈꯜꯗꯁꯨ ꯈꯜꯂꯒ ꯃꯍꯥꯛꯁꯤ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯂꯣꯀꯦꯟ ꯑꯗꯨ ꯊꯧꯔꯤ ꯂꯤꯁꯥꯡ ꯄꯨꯊꯣꯔꯛꯇꯨꯅ ꯊꯣꯛꯂꯛꯂꯤ꯫ ꯁꯦ ꯃꯪꯒꯤ, ꯅꯪꯒꯤ ꯊꯧꯔꯤ ꯍꯥꯏꯕꯗꯨ ꯁꯤꯗ ꯂꯩꯔꯤ꯫ ꯃꯪꯒꯤꯗꯤ ꯊꯝꯕꯥꯜꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯊꯝꯕꯥꯜꯗ ꯅꯪ ꯈꯪꯒꯅꯤꯗꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯪꯒꯤ ꯑꯗꯣ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯕ ꯃꯇꯝ ꯑꯗꯨꯗ ꯂꯣꯀꯦꯟꯅ ꯍꯩ ꯇꯥꯗ꯭ꯔꯣ ꯅꯪꯕꯣ? ꯁꯤꯗ ꯂꯩꯔꯦ, ꯑꯩꯁꯤ ꯂꯥꯏꯒꯤ ꯊꯕꯛ ꯇꯧꯒꯗꯕꯁꯨ ꯈꯔ ꯂꯩꯕ꯫ ꯃꯪꯒꯤ ꯑꯗꯣ ꯃꯁꯥ ꯏꯈꯪ ꯈꯪꯉꯤ꯫ ꯇꯥꯆꯧ ꯊꯧꯔꯤ ꯍꯥꯏꯕꯨ? ꯍꯣꯏ ꯁꯤꯗ ꯂꯩꯔꯦꯅꯦ ꯅꯪꯕꯣ꯫ ꯅꯠꯇꯦ, ꯅꯪꯕꯨ ꯅꯁꯥꯗꯣ ꯀꯩꯗꯧꯔꯒꯦ ꯏꯐꯤꯡ ꯐꯤꯡꯉꯤꯕꯗꯣ? ꯇꯥꯆꯧ ꯀꯩꯁꯨ ꯇꯧꯗꯦ, ꯏꯁꯥꯁꯤ ꯂꯩꯍꯧ ꯂꯥꯛꯀꯗꯕꯁꯨ ꯃꯥꯟꯕ, ꯊꯕꯛꯁꯨ ꯆꯠꯀꯗꯕ ꯂꯩ꯫ ꯇꯥꯆꯧ ꯍꯣꯏꯅ ꯂꯥꯏ ꯈꯨꯔꯝꯂꯤꯕꯁꯤꯕꯨ ꯍꯟꯗꯛ ꯃꯔꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡ ꯃꯌꯥꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯏꯇꯧ ꯇꯧꯏ, ꯑꯗꯨꯅ ꯌꯦꯡꯊꯣꯛꯄꯅꯤ, ꯀꯔꯤ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯂꯩꯒꯦ ꯍꯥꯏꯗꯅ꯫ ꯁꯦ ꯆꯠꯂꯨꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯪꯒꯤꯁꯨ ꯋꯥ ꯃꯈꯥ ꯇꯥꯗꯅ ꯑꯗꯨꯃꯛ ꯂꯥꯛꯏ꯫ ꯊꯝꯕꯥꯜꯅ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯊꯝꯕꯥꯜꯅ ꯁꯨꯝ ꯍꯥꯏꯔꯛꯏ꯫ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯂꯩꯇꯦꯅ ꯁꯤꯗꯤ꯫ ꯅꯈꯣꯏꯒꯤ ꯃꯅꯤꯡ ꯃꯌꯥꯁꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯏꯔꯝ ꯃꯄꯥꯒꯨꯝꯕ ꯁꯣꯛꯄ ꯂꯩꯕ꯭ꯔꯥ? ꯏꯃꯥ ꯃꯥꯏꯕꯤ ꯑꯗꯨꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯏꯃꯥ ꯃꯥꯏꯕꯤꯅ ꯌꯦꯡꯕ ꯃꯇꯝꯗ ꯁꯍꯨꯝ ꯑꯃꯠꯇ ꯐꯪꯗꯦ, ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯕ ꯎꯗꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯩꯒꯤ ꯏꯆꯥꯒꯗꯤ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯎꯏ ꯍꯥꯏꯗꯅ ꯇꯧꯔꯤꯕꯅꯤ꯫ ꯑꯩꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯂꯩꯇꯦ꯫ ꯁꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯒꯦ꯫ ꯏꯃꯥ ꯃꯥꯏꯕꯤꯒꯤ ꯗꯈꯤꯅꯥꯁꯤ ꯏꯃꯥ ꯃꯥꯏꯕꯤ ꯌꯥꯝꯗꯤ ꯌꯥꯝꯗ꯭ꯔꯦ꯫ ꯌꯥꯔꯦ ꯁꯤ ꯑꯉꯝꯕ ꯈꯔ ꯈꯛ ꯀꯠꯂꯤꯕꯁꯦ ꯑꯁꯤ ꯑꯁꯨꯝ ꯂꯧꯔꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯝꯕꯥꯜ ꯑꯗꯨ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯊꯝꯕꯥꯜꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯍꯥꯏꯔꯝꯕꯗꯨꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯁꯤꯡꯉꯛꯂꯤ꯫ ꯑꯗꯨꯒ ꯁꯤꯂꯩꯃꯁꯨ ꯉꯛꯅ ꯀꯩꯅꯣ ꯕꯥꯕꯥ, ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯔꯝꯂꯤꯕꯁꯤ, ꯑꯗꯨꯒ ꯉꯔꯥꯡ ꯅꯍꯥꯟ ꯇꯧꯔꯛꯏꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯀꯔꯤ? ꯏꯕꯦꯝꯃ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯗ꯭ꯔꯦ꯫ ꯃꯥꯏꯕꯤ ꯊꯝꯕꯥꯜ ꯑꯁꯤ ꯍꯩꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕ ꯃꯥꯏꯕꯤꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯈꯪꯕ ꯈꯣꯠꯄꯁꯤ ꯌꯧꯗ꯭ꯔꯕꯔꯥ? ꯑꯍꯜꯁꯨ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯑꯍꯜ ꯃꯇꯝ ꯑꯣꯏꯕꯒ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤꯁꯨ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯏꯃꯥꯡ ꯃꯥꯡꯂꯕꯔꯥ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯔꯦꯗꯣ꯫ ꯐꯔꯦꯁꯦ, ꯃꯥꯏꯕꯤꯅ ꯀꯩꯁꯨ ꯂꯩꯇꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯔꯁꯤꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯤꯂꯩꯃꯗꯣ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯆꯤꯡꯅꯕꯁꯦ ꯑꯗꯨꯃꯛ ꯀꯣꯛꯄꯗꯤ ꯂꯩꯇ꯭ꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯪꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯔꯥꯁꯃꯅꯤ ꯃꯍꯥꯛꯁꯨ ꯇꯨꯝꯊꯗ꯭ꯔꯤ꯫ ꯃꯪꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯤ ꯇꯨꯝꯊꯕ ꯉꯥꯏꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯨ ꯄꯥꯛꯅ ꯇꯨꯝꯗ꯭ꯔꯤ꯫ ꯔꯥꯁꯃꯅꯤꯅ ꯃꯣꯏ ꯄꯥꯕꯨ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯔꯣ? ꯇꯨꯝꯕꯁꯨ ꯌꯥꯗ꯭ꯔꯦ ꯏꯁꯥꯁꯤ, ꯅꯨꯡꯉꯥꯏꯐꯝꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯦꯗ ꯏꯁꯥꯁꯤ꯫ ꯀꯩꯗꯧꯔꯒꯦ? ꯑꯩꯁꯤ ꯍꯟꯗꯛ ꯃꯔꯛ ꯑꯁꯤ ꯋꯥꯈꯜ ꯑꯃ ꯏꯈꯟ ꯈꯜꯂꯤꯕ꯫ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤꯕꯅꯣ? ꯏꯆꯥ ꯅꯨꯄꯥ ꯔꯥꯁ ꯑꯁꯤ ꯃꯍꯥꯛꯅ ꯍꯌꯦꯡ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯔꯛꯂꯕ ꯃꯇꯝꯗ ꯂꯝ ꯖꯒꯥ ꯃꯇꯦꯛ ꯑꯁꯤ ꯑꯩꯈꯣꯏꯅꯁꯨ ꯈꯔ ꯈꯣꯞꯆꯤꯟꯕ ꯌꯥꯕ ꯃꯤ ꯑꯃ ꯁꯨꯝ ꯌꯦꯡꯉꯤꯕ꯫ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯁꯤꯕꯣ? ꯂꯝ ꯈꯣꯞꯆꯤꯟꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯈꯠꯅꯕ ꯍꯧꯔꯒ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯈꯣꯞꯆꯤꯟꯒꯗꯕ ꯅꯠꯇꯦ꯫ ꯃꯟꯇ꯭ꯔꯒꯤ ꯃꯇꯦꯡꯅ ꯑꯩꯈꯣꯏꯁꯨ ꯑꯁꯨꯝ ꯇꯞꯅ ꯏꯃꯨꯡ ꯑꯗꯣ ꯁꯤꯊꯍꯟꯕꯒꯤ ꯋꯥꯅꯤ꯫ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯑꯗꯣ ꯁꯨꯄꯥꯝ ꯄꯥꯝꯗꯦꯀꯣ꯫
ꯍꯌꯦꯡ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯛꯑꯕꯗꯤ ꯐꯠꯇ ꯅꯨꯡꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯊꯣꯛꯂꯣꯏ꯫ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕ ꯇꯥꯆꯧ ꯑꯁꯤ ꯁꯥꯒꯩꯒꯤ ꯏꯌꯥꯝꯕꯅꯤ꯫ ꯄꯣꯛꯃꯤꯟꯅꯕꯃꯛ ꯅꯠꯇꯕꯅꯤ나 ꯃꯈꯣꯏꯒꯤ ꯂꯝ ꯑꯁꯤꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯏ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯈꯣꯏꯒꯤꯗꯤ ꯃꯆꯥꯅꯨꯄꯤꯅꯤ, ꯃꯌꯨꯝ ꯄꯥꯜꯂꯒ ꯑꯗꯨꯝ ꯂꯩꯈꯤꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯥꯄꯤꯕꯥꯅꯤ꯫ ꯑꯗꯨꯅ ꯏꯆꯥꯄꯤꯕꯥ ꯑꯁꯤ ꯍꯌꯦꯡꯋꯥꯏ ꯃꯆꯥ ꯃꯁꯨ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯛꯄ ꯌꯥꯏ꯫ ꯃꯆꯥ ꯃꯁꯨ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯛꯂꯕꯅꯤꯅ ꯂꯝ ꯇꯨ ꯑꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯍꯟꯗꯨꯅ ꯊꯝꯕ ꯑꯃꯗꯤ ꯗꯔꯀꯥꯔ ꯇꯥꯏ꯫ ꯃꯈꯣꯏꯒꯤ ꯂꯝ ꯑꯁꯤ ꯌꯥꯝꯅꯁꯨ ꯆꯥꯎꯏ, ꯄꯤꯕꯥꯁꯨ ꯄꯣꯛꯄꯁꯨ ꯉꯝꯗꯦ꯫ ꯄꯤꯕꯥ ꯄꯣꯛꯇꯕ ꯃꯈꯣꯏꯅ ꯂꯝ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯔꯒ ꯀꯩꯗꯧꯒꯗꯧꯔꯤꯕꯅꯣ? ꯑꯁ ꯌꯥꯔꯦꯁꯦ, ꯇꯥꯅꯤꯡꯗꯕ ꯋꯥꯐꯝꯅꯤ ꯅꯪꯒꯤꯗꯣ꯫ ꯃꯤꯒꯤ ꯃꯆꯥ ꯄꯤꯕꯥ ꯄꯣꯛꯀꯦꯔꯥ ꯄꯣꯛꯑꯣꯏꯔꯥ ꯃꯤꯒꯤ ꯂꯝ ꯑꯁꯤꯗ ꯃꯤ ꯀꯥꯕꯗꯣ ꯑꯩꯗꯤ ꯈꯤꯠ ꯄꯥꯝꯖꯗꯦꯀꯣ꯫ ꯅꯪꯅ ꯄꯥꯝꯗꯕꯒꯤ ꯋꯥꯅꯤ, ꯑꯩꯗꯤ ꯄꯥꯝꯃꯤ꯫ ꯂꯝꯗ ꯃꯤ ꯀꯥꯗ꯭ꯔꯕ ꯃꯤꯁꯛ ꯍꯥꯏꯕꯁꯤ ꯑꯄꯪꯕ ꯃꯤꯅꯤ꯫ ꯂꯝꯗ ꯃꯤ ꯀꯥꯔꯕꯁꯨ ꯆꯨꯝꯅ ꯃꯤ ꯀꯥꯔꯕꯗꯤ ꯐꯩꯌꯦ꯫ ꯃꯤꯒꯤ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯤꯕ ꯏꯃꯨꯡ ꯑꯁꯤ ꯃꯥꯡꯅ ꯇꯥꯛꯅꯕ ꯁꯤꯜꯂꯒ ꯅꯨꯡꯉꯥꯏꯒꯅꯤ ꯈꯜꯂꯤꯕꯗꯣ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯄꯥꯝꯖꯈꯤꯗ꯭ꯔꯦ꯫ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯖꯔꯕꯁꯨ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯑꯗꯨꯗꯤ ꯑꯩꯗꯤ ꯄꯥꯝꯖꯗꯦꯀꯣ꯫ ꯅꯪꯅ ꯄꯥꯝꯗ꯭ꯔꯒꯁꯨ ꯑꯩꯗꯤ ꯄꯥꯝꯂꯦ꯫ ꯊꯕꯛ ꯑꯁꯤ ꯑꯩꯗꯤ ꯇꯧꯈꯤꯒꯗꯧꯔꯤ꯫ ꯅꯪꯁꯨ ꯈꯪꯖꯤꯜꯂꯨ, ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤꯅꯤ, ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯅꯠꯇꯦ꯫ ꯍꯣ, ꯄꯥꯝꯖꯗ꯭ꯔꯦ ꯄꯥꯝꯖꯗ꯭ꯔꯦ, ꯇꯧꯕꯤꯔꯨꯅꯨꯀꯣ ꯈꯤꯠ꯫ ꯌꯥꯔꯦ, ꯑꯩ ꯇꯨꯝꯖꯔꯒꯦ꯫ ꯇꯨꯝꯃꯝꯗꯥꯏ ꯑꯁꯤꯗ ꯁꯥꯎꯍꯜꯂꯛꯀꯅꯨ꯫ ꯇꯨꯝꯃꯣ ꯇꯨꯝꯃꯣ, ꯌꯥꯔꯦ ꯌꯥꯔꯦ, ꯅꯪꯁꯨ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯖꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯪꯒꯤ ꯑꯗꯣ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯇꯨꯝꯕ ꯉꯥꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯤꯁꯨ ꯁꯨ ꯀꯥꯝꯕ ꯃꯈꯩ ꯑꯗꯨꯃꯛ ꯄꯣꯊꯥꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯥ ꯔꯥꯖꯁꯨ ꯍꯟꯖꯤꯜꯂꯛꯂꯦ꯫ ꯔꯥꯖ ꯍꯟꯖꯤꯜꯂꯛꯄ ꯃꯇꯝꯗ ꯔꯥꯖꯅ ꯍꯥꯏꯔꯛꯏ, ꯕꯕꯥ, ꯕꯕꯥ꯫ ꯍꯩ, ꯀꯔꯤ ꯍꯥꯏꯒꯦꯅꯦ? ꯏꯃꯥ ꯇꯨꯝꯈ꯭ꯔꯕꯣ ꯕꯕꯥ? ꯇꯨꯝꯈ꯭ꯔꯦ ꯇꯨꯝꯈ꯭ꯔꯦ, ꯅꯃꯥ ꯇꯨꯝꯈ꯭ꯔꯦ꯫ ꯑꯁ, ꯑꯩꯗꯤ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ ꯍꯥꯏꯅ ꯇꯧꯔꯒ ꯀꯔꯤ ꯍꯥꯏꯒꯗꯧꯔꯤꯕꯅꯣ? ꯌꯥꯔꯦ ꯁꯤ ꯏꯕꯨꯡꯉꯣ, ꯇꯨꯝꯃꯣ, ꯒ꯭ꯌꯥꯟ ꯇꯥꯅ ꯍꯌꯦꯡ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯣ꯫ ꯔꯥꯖ ꯑꯁꯤꯁꯨ ꯀꯌꯥ ꯊꯣꯏꯅ ꯃꯔꯝ ꯃꯣꯛꯄ ꯑꯉꯥꯡꯃꯛꯇꯤ ꯅꯠꯇꯦ꯫ ꯏꯟꯈꯠꯂꯛꯄꯒꯤ ꯅꯤꯁꯥ ꯄꯨꯁꯥꯗ ꯂꯥꯏꯆꯨꯕ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯍꯥꯛꯇꯤ꯫ ꯅꯤꯁꯥꯁꯤ ꯃꯍꯥꯎ ꯈꯖꯤꯛꯇꯪ ꯇꯝꯒꯦ ꯍꯥꯏꯔꯒ ꯃꯃꯥꯟꯅꯕꯁꯤꯡꯒ ꯇꯝꯕ ꯃꯇꯝꯗ ꯅꯤꯁꯥꯁꯤ ꯃꯄꯨꯡ ꯐꯥꯅ ꯑꯗꯨꯃꯛ ꯂꯥꯏꯆꯨꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯕꯅꯤ꯫ ꯔꯥꯖꯅ ꯃꯍꯥꯛ ꯍꯟꯖꯤꯜꯂꯛꯏꯕꯁꯤ ꯌꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯉꯥꯎꯔꯒ ꯍꯟꯖꯤꯜꯂꯛꯄꯅꯤ꯫ ꯃꯃꯥ ꯃꯄꯥꯁꯤꯡꯅꯁꯨ ꯃꯆꯥꯅꯨꯄꯥ ꯃꯊꯟꯇ ꯄꯣꯛꯄꯅꯤ ꯍꯥꯏꯗꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇꯁꯨ ꯍꯥꯏꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯔꯥꯖꯁꯨ ꯄꯣꯊꯥꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯇꯪ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯂꯕ ꯃꯇꯨꯡꯗ ꯔꯥꯖꯅ ꯄꯣꯊꯥꯈ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯪꯒꯤ ꯄꯔꯞ ꯄꯔꯞ ꯊꯣꯔꯛꯂꯦ꯫ ꯃꯍꯥꯛꯀꯤ ꯂꯥꯏ ꯈꯨꯔꯝꯕꯗ ꯆꯪꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯃꯪꯒꯤꯅ ꯂꯥꯏꯁꯤꯡ ꯑꯁꯤ ꯉꯁꯤꯗꯒꯤ ꯍꯧꯅ ꯊꯪꯗꯣꯛꯂꯒ ꯁꯥꯟꯅꯒꯗꯧꯔꯤꯕꯅꯤ꯫ ꯉꯁꯤꯗꯒꯤ ꯍꯧꯅ ꯍꯦꯟꯅ ꯑꯀꯟꯕ ꯃꯑꯣꯡꯗ, ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤ, ꯈꯪꯒꯅꯤꯗꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯤꯡꯊꯣꯡ ꯑꯁꯤ ꯇꯞꯅ ꯍꯥꯡꯗꯣꯔꯛꯇꯨꯅ ꯄꯔꯞ ꯄꯔꯞ ꯊꯣꯛꯂꯛꯂꯦ꯫ ꯃꯪꯒꯤꯅ ꯑꯩꯅ ꯉꯔꯥꯡ ꯊꯩꯗꯣꯛꯇꯨꯅ ꯊꯝꯈꯤꯕ ꯂꯥꯏꯁꯤꯡ ꯑꯗꯣ ꯑꯃꯨꯛꯁꯨ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯃꯅꯤꯡꯒꯤ ꯋꯥꯄꯜ ꯋꯥꯔꯛ ꯑꯁꯤꯗ ꯊꯝꯂꯒꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯉꯁꯤꯗꯒꯤ ꯍꯧꯅ ꯈꯨꯗꯣꯡꯊꯤꯕ ꯌꯥꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯔꯒ ꯑꯩꯁꯤ ꯌꯦꯡꯂꯒꯦ꯫ ꯐꯩ, ꯑꯁꯤ ꯑꯣꯏꯔꯕꯗꯤ ꯑꯩꯁꯨ ꯌꯥꯔꯅꯤꯗꯅ꯫ ꯂꯥꯏ ꯈꯨꯔꯝꯗꯅ ꯀꯥꯁꯨ ꯇꯧꯔꯤ, ꯐꯁꯨ ꯐꯔꯣꯏꯗꯕꯗ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯪꯒꯤ ꯑꯗꯣ ꯂꯥꯏ ꯈꯨꯔꯝꯕ ꯍꯧꯔꯛꯂꯦ꯫ ꯃꯪꯒꯤꯅ ꯂꯥꯏ ꯈꯨꯔꯝꯂꯛꯇꯨꯅ ꯉꯔꯥꯡ ꯊꯪꯗꯣꯛ ꯊꯪꯖꯤꯟ ꯇꯧꯈꯤꯕ ꯂꯥꯏ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯃꯍꯥꯛꯁꯨ ꯊꯪꯗꯣꯔꯛꯂꯦ ꯑꯃꯨꯛꯁꯨ꯫ ꯑꯗꯨꯒ ꯃꯪꯒꯤꯅ ꯑꯁꯨꯝꯅ ꯂꯥꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅꯁꯨ ꯍꯥꯏꯈꯤ, ꯆꯠꯂꯣ, ꯁꯔꯣꯏ ꯉꯥꯔꯣꯏꯁꯥ, ꯉꯁꯤꯗꯒꯤ ꯍꯧꯅ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯌꯨꯝꯐꯝ ꯑꯁꯤ ꯃꯁꯤꯗꯩꯁꯤꯗ ꯇꯝꯅꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯁꯥꯗꯁꯨ ꯁꯣꯛꯇꯨꯅ ꯑꯀꯤ ꯑꯈꯪ ꯅꯪꯍꯟꯒꯗꯕꯅꯤ꯫ ꯌꯨꯝꯐꯝ ꯑꯁꯤ ꯂꯩꯕ ꯌꯥꯗꯅꯕ ꯃꯑꯣꯡꯗ ꯍꯦꯛꯇ ꯑꯣꯛꯈꯥꯏꯒꯗꯕꯅꯤ꯫ ꯆꯠꯂꯣ, ꯅꯈꯣꯏꯒꯤ ꯊꯧꯒꯥꯏ ꯑꯩꯅ ꯁꯤꯟꯅꯔꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯪꯒꯤ ꯑꯗꯣ ꯃꯍꯥꯛꯀꯤ ꯇꯤꯃꯨ ꯂꯩꯃꯨ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯀꯩꯅꯣ ꯈꯔꯁꯨ ꯍꯥꯏꯗꯨꯅ ꯁꯤꯟꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯪꯒꯤ ꯂꯥꯏ ꯈꯨꯔꯝꯕꯁꯤ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯇꯤꯃꯨ ꯂꯩꯃꯨ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗꯤ ꯏꯃꯨꯡ ꯑꯁꯤꯗ ꯐꯨꯠ ꯂꯥꯎꯅ ꯐꯥꯎꯖꯤꯜꯂꯛꯂꯦ꯫ ꯃꯈꯣꯏꯅ ꯐꯨꯠ ꯂꯥꯎꯅ ꯍꯦꯛꯇ ꯐꯥꯎꯖꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯌꯨꯝ ꯑꯗꯨꯗ ꯊꯥꯜꯂꯤꯕ ꯃꯩ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯐꯨꯠ ꯂꯥꯎꯅ ꯍꯦꯛꯇ ꯃꯨꯠꯈꯤ꯫ ꯃꯪꯒꯤꯅ ꯍꯧꯗꯣꯔꯦꯗꯅ, ꯇꯧꯔꯁꯅꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯪꯒꯤꯁꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯊꯪꯅꯕ ꯌꯨꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯗꯧꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯈꯪꯂꯕꯅꯤ꯫
ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯁꯤꯂꯩꯃꯁꯨ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯪꯒꯣꯜꯗ ꯊꯝꯂꯤꯕ ꯁꯤꯂꯩꯃꯒꯤ ꯃꯍꯥꯛꯀꯤ ꯀꯣꯟ ꯑꯗꯨꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯤ ꯁꯥꯕꯒꯨꯝꯅ ꯇꯦꯛꯇꯥ ꯇꯦꯛꯇꯥ ꯂꯥꯎꯔꯒ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯔꯛꯄꯅꯤ꯫ ꯃꯈꯣꯜꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯧꯅ ꯇꯥꯔꯛꯂꯤ꯫ ꯁꯤꯂꯩꯃ ꯃꯁꯥꯁꯦ ꯒ꯭ꯌꯥꯟ ꯂꯥꯛꯂꯤ꯫ ꯃꯤꯀꯞ ꯊꯣꯔꯛꯄ ꯃꯇꯝꯗ ꯃꯈꯣꯜ ꯑꯁꯤ ꯌꯥꯝꯅ ꯍꯧꯅ ꯇꯥꯕꯅ ꯁꯤꯂꯩꯃ ꯃꯍꯥꯛꯀꯤ ꯃꯁꯥꯁꯦ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯋꯥꯈꯜꯗꯁꯨ ꯈꯜꯂꯛꯂꯤ꯫ ꯐꯤꯁꯥꯀꯣꯟ ꯑꯁꯤ ꯀꯅꯥꯅ ꯁꯥꯔꯤꯕꯅꯣ? ꯏꯃꯥꯅ ꯁꯥꯔꯤꯕ꯭ꯔꯥ? ꯍꯧꯖꯤꯛꯄꯨ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ? ꯑꯁꯤ ꯍꯥꯏꯔꯒ ꯁꯤꯂꯩꯃ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯍꯥꯏꯗꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯄꯨꯡ 1:30 ꯇꯥꯔꯝꯃꯤ꯫ ꯁꯤꯂꯩꯃ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯀꯣꯟ ꯑꯗꯨ ꯃꯃꯥꯅ ꯁꯥꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯁꯥꯁꯤ ꯈꯜꯂꯒ ꯍꯧꯒꯠꯂꯛꯄꯅꯤ꯫ ꯏꯃꯥꯁꯨ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯊꯦꯡꯅ ꯀꯣꯟ ꯑꯁꯤ ꯁꯥꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯍꯥꯏꯗꯅ ꯁꯤꯂꯩꯃ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯍꯥꯛꯁꯨ ꯄ꯭ꯔꯞ ꯊꯣꯛꯂꯛꯄꯗ ꯐꯤꯁꯥꯀꯣꯟ ꯑꯗꯨ ꯀꯩꯒꯨꯝꯕ ꯑꯃꯠꯇ ꯇꯧꯔꯝꯗꯦ꯫ ꯐꯤꯁꯥꯀꯣꯟ ꯁꯥꯕꯒꯤ ꯃꯈꯣꯜ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯇꯥꯔꯤ꯫ ꯁꯤꯂꯩꯃ ꯃꯁꯥꯁꯤ ꯏꯉꯛ-ꯉꯛꯂꯤ꯫ ꯀꯣꯟ ꯂꯩꯔꯤꯕ ꯃꯥꯏꯀꯩꯁꯣꯝꯗ ꯃꯨꯛꯁꯨ ꯃꯨꯕ ꯑꯃ ꯐꯝꯃꯒ ꯂꯩꯕꯗꯨ ꯁꯤꯂꯩꯃꯁꯨ ꯎꯔꯛꯂꯤ꯫ ꯁꯤꯂꯩꯃꯅ ꯀꯅꯥꯅꯣ ꯍꯥꯏꯔꯒ ꯃꯃꯤꯠ ꯑꯁꯤ ꯑꯃꯨꯛ ꯅꯣꯏꯔꯒ ꯌꯦꯡꯕ ꯃꯇꯝꯗ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ꯫ ꯁꯤꯂꯩꯃ ꯃꯁꯥꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯏꯇꯧ ꯇꯧꯔꯒ ꯃꯁꯥꯁꯤ ꯀꯤꯕ ꯍꯧꯔꯛꯂꯤ꯫ ꯁꯤꯂꯩꯃꯅ ꯀꯩꯅꯣꯗ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯁꯤꯗꯩꯁꯤꯗ ꯐꯤꯁꯥꯀꯣꯟ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯔꯝꯕꯗꯣ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ, ꯀꯃꯥꯏꯅ ꯇꯧꯔꯤꯕ? ꯑꯁꯤ ꯍꯥꯏꯔꯒ ꯁꯤꯂꯩꯃ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯁꯤꯡꯅꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯐꯤꯁꯥꯀꯣꯟ ꯅꯥꯀꯜ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯋꯥꯡꯊ꯭ꯔꯪ ꯋꯥꯡꯅ ꯂꯦꯞꯂꯒ ꯇꯞꯂꯤ ꯁꯤꯂꯩꯃꯒꯤ ꯃꯍꯥꯛꯀꯤ ꯅꯥꯀꯜ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯆꯪꯂꯛꯄꯒꯨꯝ ꯇꯧꯔꯛꯂꯤꯕꯗꯣ ꯁꯤꯂꯩꯃ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤꯁꯨ ꯎꯔꯛꯂꯤ꯫ ꯃꯗꯨ ꯎꯔꯛꯄ ꯃꯇꯝꯗ ꯁꯤꯂꯩꯃ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯀꯤꯔꯤ꯫ ꯁꯤꯂꯩꯃ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯈꯥꯡꯂꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯁꯠ ꯂꯥꯎꯅ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗ ꯃꯃꯥꯡꯃꯛꯇꯗ ꯀꯅꯥꯒꯨꯝꯕ ꯃꯨꯁꯤꯟ ꯃꯨꯕ ꯋꯥꯡꯊ꯭ꯔꯪ ꯋꯥꯡꯕ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯔꯕ ꯃꯤꯁꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯁꯤꯂꯩꯃ ꯃꯗු ꯎꯔꯨꯕ ꯃꯇꯝꯗ ꯃꯁꯥꯁꯤ ꯋꯥꯟꯊꯈ꯭ꯔꯦ꯫ ꯁꯤꯂꯩꯃ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯋꯥꯟꯊꯈꯤꯕꯅꯤ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨꯁꯨ ꯃꯤꯀꯞ ꯊꯣꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯁꯤꯂꯩꯃꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯃꯥ ꯃꯦꯝꯇꯣꯟꯅ "ꯍꯩ ꯏꯕꯦꯝꯃ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ?" "ꯏꯃꯥ, ꯑꯩꯅ ꯂꯩꯔꯤꯕꯁꯤ ꯅꯪꯅ ꯂꯩꯔꯤꯕꯁꯤ ꯅꯪꯒꯤ ꯀꯥꯗꯅꯤꯅꯦ. ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ?" "ꯏꯃꯥ, ꯑꯩ ꯌꯥꯝꯅ ꯀꯤꯔꯤ ꯏꯃꯥ." "ꯑꯉꯥꯡ ꯑꯁꯤ ꯀꯩꯅꯣꯝꯃ ꯇꯧꯔꯦ. ꯀꯤꯔꯦ ꯍꯥꯏꯗꯅ ꯑꯉꯥꯡ ꯑꯁꯤꯅ ꯍꯥꯏꯔꯤꯕꯁꯤ. ꯏꯕꯦꯝꯃ, ꯅꯪꯒꯤ ꯅꯁꯥꯗ ꯀꯩꯀꯩ ꯇꯧꯈꯤ ꯍꯥꯏꯔꯛꯑꯣ." "ꯕꯕꯥ, ꯑꯩꯒꯤ ꯏꯁꯥꯁꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯩꯁꯨ ꯃꯝꯕꯒ ꯃꯩꯁꯨ ꯂꯥꯛꯑꯝꯗꯦ. ꯐꯤꯁꯥꯀꯣꯟ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯥꯕꯒꯨꯝꯅ ꯇꯦꯛꯇꯥ ꯇꯦꯛꯇꯥ ꯍꯥꯏꯔꯒ ꯃꯈꯣꯜ ꯈꯔꯁꯨ ꯊꯣꯛꯑꯝꯕꯅꯤ. ꯃꯗꯨꯗ ꯑꯩꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯄ꯭ꯔꯞ ꯊꯣꯛꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯐꯤꯁꯥꯀꯣꯟ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯃꯁꯤ ꯑꯃꯠꯇ ꯂꯦꯡꯕ ꯇꯧꯗ ꯂꯩꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯈꯣꯜꯗꯤ ꯑꯗꯨꯃꯛ ꯇꯥꯏ. ꯅꯥꯀꯜ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗꯁꯨ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯂꯩꯔꯒ ꯑꯩꯒꯤ ꯏꯅꯥꯛ ꯇꯝꯅ ꯑꯁꯨꯝ ꯂꯥꯛꯄꯅꯤ. ꯑꯩꯁꯨ ꯏꯁꯥꯁꯤ ꯀꯤꯕ ꯍꯦꯟꯃꯟꯗꯅ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯌꯦꯡꯁꯤꯜꯂꯨꯕ ꯃꯇꯝꯗ ꯃꯤꯁꯛ ꯑꯗꯨ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯔꯒ ꯃꯁꯛ ꯃꯁꯥꯁꯨ ꯑꯃꯠꯇ ꯂꯧꯐꯝ ꯈꯪꯗꯦ. ꯑꯩꯒꯤ ꯏꯃꯥꯡꯃꯛꯁꯤꯗ ꯍꯦꯛꯇ ꯂꯦꯞꯄꯒ ꯂꯩꯔꯝꯕꯅꯤ." ꯑꯁꯨꯝꯅ ꯍꯦꯛ ꯄꯥꯎ ꯇꯝꯃꯤ꯫ ꯃꯄꯥ ꯂꯣꯀꯦꯟ ꯑꯁꯤꯁꯨ ꯏꯉꯥꯎ ꯉꯥꯎꯔꯦ꯫ ꯉꯁꯥꯏ ꯃꯈꯩꯗꯤ ꯂꯥꯏ ꯌꯦꯡꯕ ꯃꯇꯝꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯗꯦ, ꯌꯨꯝꯐꯝ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯗꯅ ꯍꯥꯏꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯆꯥꯅꯨꯄꯤ ꯁꯤꯂꯩꯃꯗ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯂꯣꯀꯦꯟꯁꯨ ꯀꯣꯛ ꯉꯥꯎꯔꯦ꯫ ꯂꯣꯀꯦꯟꯅ "ꯃꯥꯏꯕꯤ ꯊꯝꯕꯥꯜ ꯑꯁꯤ ꯌꯥꯝꯅ ꯍꯩꯕ ꯃꯥꯏꯕꯤꯅꯤ. ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯦꯡꯕ ꯃꯇꯝꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯅ ꯍꯥꯏꯔꯝꯂꯤꯕꯁꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯋꯥꯈꯜꯁꯤ ꯏꯁꯣꯏ ꯁꯣꯏꯕꯒꯤ ꯇꯧꯔꯤꯕ꯭ꯔꯥ? ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ. ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯃꯔꯝ ꯑꯁꯤꯗ ꯑꯩꯁꯨ ꯀꯌꯥ ꯍꯦꯟꯅ ꯊꯣꯏꯗꯣꯛꯅꯁꯨ ꯈꯟꯖꯤꯜꯂꯨꯗꯕ ꯃꯔꯝꯅ ꯍꯩꯕ ꯃꯥꯏꯕꯤꯁꯤ ꯃꯥ ꯈꯛꯇꯪꯗꯤ ꯈꯪꯉꯤ, ꯑꯗꯨꯕꯨ ꯑꯇꯩꯗꯤꯀꯌా ꯊꯣꯏꯅꯁꯨ ꯑꯩꯗꯤ ꯑꯃꯠꯇꯁꯨ ꯈꯪꯗꯦ. ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ? ꯑꯗꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯅ ꯌꯦꯡꯗꯕ ꯌꯥꯔꯤꯕ꯭ꯔோ?" "ꯌꯦꯡꯗꯕꯕꯨꯗꯤ ꯌꯥꯗꯕꯅꯤ, ꯑꯗꯨꯕꯨ ꯈꯪꯗ꯭ꯔꯦ, ꯋꯥꯈꯜ ꯑꯁꯤ ꯊꯣꯛꯇ꯭ꯔꯦ" ꯍꯥꯏꯗꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯆꯥꯛꯈꯨꯝꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯂꯪꯕꯒꯨꯝꯅ ꯃꯈꯣꯜ ꯈꯔꯁꯨ ꯊꯣꯔꯛꯄꯅꯤ꯫ ꯁꯤꯂꯩꯃ ꯃꯈꯣꯜ ꯑꯁꯤ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯀꯤꯔꯦ ꯍꯥꯏꯗꯅ ꯃꯃꯥꯗ ꯀꯣꯟꯁꯤꯜꯂꯤ꯫
Mama Memtonsu tarakliba makhol mayamsing asida gyamenga amate hek taraktre. May asisu kasi pipa loin hekta khappi. Asumna khap tuna leiringai matam asida wapal thangba maike somsi. Masidai sida mi asiba puthokpa gumna makhol khara sudumak tarakpani. Langba khotpagi makhol asi. Asumna makhol asi tarakpa matamda makhoi hum asi kire. Lokensu phagi dagi kiraklabani. Asumna leiringai matam asida makhoi gi lamyai si mapung phana mai pung hekta mutli. Mai amambagi khudong saba si lauraga kanagumba misak amana hui khonglaga imung lamyai sida lakpagumna khongpham makhol khara suthokduna dung launa sapagumna makhol khara suthokli. Lokena shh tumilayoko. Laiba misak asi tasing na kanano haibado ai khoi muna yengsi. Asi hairaga Lokena do adum tuminalay. Silay madi mahaki masasi kibana yadre. Mama da sijatna konsili. Asumna konsinduna leiringai matamda phamungi nakal thangba saruka somsida kanagumba ma murum sonbagumna silay ma mahaki nakong asida tarakpani. Mapa Lokenda mahana ingi tawduna aigi nakong asida kanagumba mana tarakle. Murum sonbagumna makhol khara tai haidana silay ma mahakna hairai. Tapna Lokena Sathabi Nangi phamung nakalda lairiba torsa do piraklo ipa amuktang yengi. Asumna phamung nakal adomda lairiba torsa do marakpani. Silay ma mahakna marakpa matamda torsa do taplaungna pairi. Torsa siyamna ingi. Silay ma torsa si thangkatuna kaino ing lauriba si hairaga mahaksu yengba matamda miyubagi khusa amadi khudang pairaga lairami. Silay ma adumna tawrakpa mawng matawsing asida mahaki masa siyamna kana laurai. Aduga masasi pop taba makai phamungda wanthakre. Asumna wanthakiba matamda lairiba upu kangthon mayamsing asisu upu mayamsing asi kanagumba amana bob launa thugaibagumna makhol mayam ama thorakle. Aduga upu manungda lairiba posai mayamsing asisu loin hekta sakhaibagumna makhol khara su tarakpani. Tarakliba makhol mayamsing asi Lokena amadi Memton taba laiba ngamlaktre. Memton hairai. As kaino makhol mayam asibo onthokna hina khidreda. Hai tumina layo. May asisu lakti. Tawriba mawng matawsing asi karino. Imana pokpadagi asigumba thawdok asi amu phakthoraktribani. Asi haina leiringai matamda wapal thangba saruga somsidasu kanagumba miyoi khara kappa laubagi khonjel ado hauna mukta khalakpani. Lokena asigumba phatraba thabak asi mamang thaki matamda tawraktri. Adubu handa marak tawrakliba mawng matawsing asinadi aikhoigi yompham ase kalakpa mi ama soidana leiramgani. Aibu isa piba pokti khokal panggan laite haidana asuk yamna usit thawaidana tawbadi. Ai khangani. Asi hairaga Lokena do masasi thak nikna saurami. Ngaihaktangi matungda mahaksu masasi karigumba amadi khalaktuna khuju laikham lokthokpa sakki haidana mahakna wakhalda khalakli. Tabra nasanupi sinang senaraga muktang leiramu. Ai khuju laikham ado muktang loktholaga phabra yengi. Asi hairaga Lokena do prap lakle. Upu lairiba maike somda masasi maraga lakpani. Lokena maraga lakpa matamda kanagumba amada gong launekta thingjalure. Lokensu karino haidana mahakna thingjaluribado mado maraga yengluba matamda mi ama masa marusing asi phongphong saba makai. Lokenda muna yengduna leirami. Mi adasu saru polang oina tawbagumna Loken urakpani. Loken musi mahaksu masasi amamba marak aduda maraga lakpado mahaki masasi miyubagi saru polang nebado khangle. Lokena lauge haidana tawringai matamda mahaki makhori saram masida tap launa pairakle. Loken mahaki masasi wa ngangbaga amate hek thokidre. Loken su ngamnaba mukti. Asumna muktiktana Loken mahaki masasi mahaki nupida yamna kanna Memton haidana laurakpani. Memton su makhutta mai ama pairaga sakenge haidana nakal thangbada lairiba torchlight ado mahaksu marakpani. Torch ado tap launa pairaga Memton su prap sanglakpani. Asumna lamyaiduda mahaki nupaga karigumba posak amaga namnaduna leirambadu uthouri. Misak adusu karigumba matadi udi mahaki nupa mathanta khakta tharo onduna leibadu urakpani. Tabro kadaurage nasado. Hai aigi sase kanagumba mana namsilaene nangbo
ꯈꯨꯖꯨ ꯂꯩꯈꯥꯝ ꯑꯗꯨ ꯈꯔ ꯊꯨꯅ ꯃꯩ ꯑꯃꯨꯛꯇ ꯊꯥꯔꯛꯂꯣ ꯆꯠꯂꯣ ꯑꯁꯤ ꯍꯥꯏꯔꯒ ꯂꯣꯀꯦꯟ ꯑꯗꯨ ꯌꯥꯝꯅ ꯀꯤꯅ ꯄꯥꯈꯠꯅ ꯁ꯭ꯋꯥꯏꯔꯛꯄꯅꯤ ꯈꯨꯖꯨ ꯂꯩꯈꯥꯝ ꯑꯗꯨ ꯃꯩ ꯊꯥꯔꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯧꯊꯣꯛꯂꯛꯂꯕ ꯃꯇꯝꯗ ꯑꯁꯨꯝꯅ ꯈꯨꯖꯨ ꯂꯩꯈꯥꯝꯗꯣ ꯃꯩ ꯍꯦꯛ ꯊꯥꯔꯛꯄꯒ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯃꯩ ꯑꯁꯤꯁꯨ ꯂꯥꯛꯂꯤ ꯂꯣꯀꯦꯟꯅ ꯁꯤꯕꯨ ꯁꯤꯔꯝꯒꯅꯤꯗ ꯉꯁꯥꯏ ꯃꯈꯔꯗꯒꯤ ꯊꯨꯒꯥꯏꯕ ꯌꯥꯡꯈꯥꯏꯕ ꯇꯧꯈꯤꯕ ꯎꯄꯨ ꯍꯥꯡꯗꯣꯛꯄꯒꯤ ꯃꯈꯣꯜ ꯌꯥꯝꯅ ꯇꯥꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯁꯨ ꯑꯃꯠꯇ ꯇꯧꯔꯝꯗꯦ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯆꯐꯨ ꯎꯌꯥꯟ ꯂꯪꯈꯥꯏꯕꯒꯤ ꯃꯈꯣꯜ ꯌꯥꯝꯅ ꯇꯥꯈꯤꯕꯗꯨꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯃꯁꯤ ꯂꯦꯡꯕ ꯇꯧꯗ ꯂꯩꯔꯝꯃꯤ ꯐꯩ ꯍꯌꯦꯡ ꯍꯦꯛ ꯅꯣꯡꯉꯥꯜꯂꯒꯁꯨ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯀꯩꯒꯨꯝꯕ ꯈꯔ ꯌꯦꯡꯗꯕ ꯌꯥꯔꯣꯏꯗꯧꯔꯤ ꯅꯠꯇ꯭ꯔꯒꯗꯤ ꯑꯁꯨꯝ ꯍꯦꯟꯖꯜꯂꯛꯀꯗꯧꯔꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯋꯥꯄꯜ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯃꯅꯤꯡꯒꯤ ꯋꯥꯔꯛ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯂꯣꯀꯦꯟ ꯍꯥꯏꯗꯅ ꯀꯧꯔꯛꯄꯅꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯆꯥꯅꯨꯄꯤ ꯁꯤꯂꯩ ꯃꯁꯤ ꯑꯃꯨꯛ ꯀꯧꯔꯛꯄꯅꯤ ꯑꯁꯨꯝꯅ ꯌꯥꯝꯅ ꯀꯤꯔꯕ ꯃꯤꯁꯛ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯌꯥꯝꯅ ꯍꯧꯅ ꯀꯧꯔꯛꯄ ꯑꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯤ ꯇꯨ ꯈ꯭ꯌꯧ ꯆꯨꯡꯉꯛꯏ ꯃꯦꯝꯇꯣꯟꯁꯨ ꯑꯃꯨꯛ ꯀꯧꯔꯛꯏ ꯑꯗꯨꯕꯨ ꯃꯁꯥꯁꯤꯡ ꯑꯁꯤ ꯀꯤꯔꯕꯁꯨ ꯀꯤꯅ ꯋꯥ ꯂꯥꯟ ꯑꯃꯠꯇ ꯉꯥꯡꯕ ꯇꯧꯗ ꯑꯍꯤꯡꯒꯤ ꯃꯇꯝꯗꯨꯃꯗꯤ ꯃꯆꯥꯅꯨꯄꯤꯁꯤ ꯁꯦꯟꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩ ꯅꯣꯡꯉꯥꯜꯂꯛꯂꯕ ꯃꯇꯝꯗ ꯃꯪꯒꯤꯅ ꯄꯨꯈꯤꯕ ꯊꯧꯔꯤ ꯂꯤꯁꯥꯡ ꯑꯗꯣ ꯃꯗꯨ ꯄꯨꯔꯛꯂꯦ ꯑꯗꯨꯒ ꯑꯁꯨꯝꯅ ꯁ꯭ꯋꯥꯏꯔꯛꯏ ꯇꯁꯧꯗꯒꯤ ꯑꯩꯅ ꯄꯨꯈꯤꯕ ꯊꯧꯔꯤ ꯂꯤꯁꯥꯡ ꯑꯗꯨ ꯁꯤꯗ ꯊꯅꯝꯃꯒꯦ ꯇꯁꯧ ꯑꯁꯤ ꯍꯥꯏꯔꯒ ꯊꯧꯔꯤ ꯂꯤꯁꯥꯡ ꯑꯗꯨ ꯊꯅꯝꯂꯦ ꯂꯣꯀꯦꯟꯁꯨ ꯍꯣꯏ ꯊꯅꯝꯂꯣ ꯍꯥꯏꯗꯅ ꯍꯥꯏꯔꯒ ꯃꯍꯥꯛꯁꯨ ꯂꯧꯍꯧꯔꯦ ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯔꯥꯁꯃꯅꯤꯅ ꯃꯤꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯀꯩꯀꯩ ꯇꯧꯔꯨꯔꯒꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯩꯗꯤ ꯑꯃꯠꯇ ꯇꯧꯗꯦꯅ ꯇꯧꯔꯣꯏ ꯑꯩ ꯈꯪꯉꯤ ꯅꯪ ꯀꯩꯒꯨꯝꯕ ꯑꯃꯠꯇ ꯇꯧꯔꯝꯃꯣꯏꯌꯦ ꯉꯔꯥꯡ ꯑꯍꯤꯡꯗꯣ ꯂꯥꯎ ꯈꯣꯡꯕ ꯇꯧꯕꯒꯤ ꯃꯈꯣꯜ ꯌꯥꯝꯅ ꯇꯥꯏ ꯍꯣꯏ ꯑꯗꯨꯗꯤ ꯃꯣꯏ ꯃꯁꯥꯅ ꯂꯥꯎꯖꯕꯅꯤ ꯀꯩꯗꯧꯕꯒꯦ ꯑꯩꯅ ꯈꯖꯤꯛꯇꯪ ꯍꯥꯏꯕꯗ ꯅꯪꯅ ꯈꯪꯉꯛꯏꯁꯤꯅ ꯀꯔꯤꯒꯤ ꯌꯥꯔꯦꯁꯤ ꯊꯣꯛ ꯊꯥꯛ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯁꯤꯜꯂꯛꯑꯦ ꯅꯪꯁꯨ ꯉꯥꯏꯍꯥꯛꯇꯪ ꯊꯕꯛ ꯆꯠꯊꯣꯛꯀꯦ ꯇꯧꯕꯁꯤ ꯌꯥꯔꯦ ꯆꯠꯊꯣꯛꯄꯤꯔꯨꯔꯣ ꯌꯥꯔꯦ ꯁꯣꯝꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯖꯩ ꯌꯥꯔꯦ ꯆꯠꯄꯤꯔꯨꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯪꯒꯤ ꯑꯗꯣ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯀꯩꯒꯨꯝꯕ ꯈꯔ ꯍꯥꯏꯅꯔꯛꯄꯅꯤ ꯃꯪꯒꯤꯁꯨ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯗꯤ ꯑꯣꯏꯖ ꯑꯣꯏꯊꯛ ꯑꯃꯠꯇ ꯈꯪꯗꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯔꯤ ꯅꯨꯄꯤꯅꯣ ꯌꯥꯔꯦ ꯅꯪ ꯂꯧꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯏꯕꯦꯝꯆꯥꯎꯕꯤꯗꯣ ꯃꯗꯨ ꯑꯣꯏꯅ ꯂꯧꯔꯝꯕꯅ ꯍꯦꯟꯅ ꯐꯕꯖꯥꯠꯅꯤ ꯍꯔꯦ ꯃꯤꯒꯤ ꯃꯆꯥ ꯃꯋꯥ ꯂꯩꯕ ꯏꯃꯨꯡ ꯑꯗꯣ ꯊꯨꯒꯥꯏꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯃꯨꯛ ꯂꯧꯔꯨꯔꯒ ꯅꯠꯇꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯄꯥꯝꯃꯛꯏꯕ꯭ꯔோ ꯌꯥꯔꯦ ꯃꯤꯀꯥꯕ ꯑꯃꯠꯇ ꯂꯩꯇꯕ ꯅꯨꯄꯤ ꯑꯃ ꯍꯦꯛ ꯋꯥꯏꯊꯨꯡꯅꯔꯨꯗꯅ ꯑꯩꯁꯤ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯁꯤ ꯅꯪꯅ ꯁꯪꯕꯗ ꯄꯨꯡꯇꯨꯝ ꯇꯨꯝꯕ ꯅꯠꯇ꯭ꯔꯣ ꯀꯩꯁꯨ ꯊꯣꯏꯅ ꯇꯧꯖꯗꯕ ꯊꯣꯡꯒꯥꯜ ꯑꯗꯨ ꯎꯐꯨꯜꯒ ꯂꯣꯏꯅ ꯕ꯭ꯔꯣꯡ ꯍꯦꯛ ꯍꯧꯗꯅ ꯂꯝꯕꯤ ꯆꯠꯐꯝꯒ ꯍꯦꯛ ꯈꯪꯍꯟꯗꯕ ꯅꯠꯇ꯭ꯔꯣ ꯅꯁꯨꯝꯂꯥꯡꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯅ ꯏꯕꯨꯡꯅ ꯐꯨꯕꯗꯨ ꯐꯥꯎꯗ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯑꯗꯨꯃꯛ ꯂꯩꯈꯤꯕ ꯅꯠꯇ꯭ꯔꯣ ꯌꯥꯔꯦꯁꯤ ꯋꯥꯊꯤ ꯋꯥꯔꯦꯞ ꯌꯥꯔꯦ ꯑꯩ ꯆꯠꯆꯍꯧꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯪꯒꯤ ꯑꯗꯨ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯑꯁꯣꯝꯗꯅ ꯃꯈꯣꯏꯁꯨ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯀꯩꯒꯨꯝꯕ ꯈꯔ ꯌꯦꯡꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯃꯦꯝꯇꯣꯟꯒꯤ ꯃꯄꯥꯝ ꯇꯥꯅ ꯂꯥꯛꯄꯅꯤ ꯂꯣꯀꯦꯟꯅ ꯃꯦꯝꯇꯣꯟꯒꯤ ꯃꯕꯨꯡꯗ ꯋꯥ ꯈꯔ ꯇꯥꯟꯅꯔꯦ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯍꯟꯗꯛ ꯃꯔꯛ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇꯝꯕ ꯃꯇꯝꯗ ꯃꯦꯝꯇꯣꯟꯒꯤ ꯃꯕꯨꯡꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯁꯦꯟ ꯁꯤꯒꯤ ꯃꯈꯥꯗ ꯃꯥꯏꯕ ꯑꯃꯗꯤ ꯂꯩ ꯃꯍꯥꯛ ꯍꯧꯖꯤꯛꯁꯤ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯊꯕꯛ ꯇꯧꯔꯤꯕ꯭ꯔꯥ ꯇꯧꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯁꯨ ꯆꯞ ꯆꯥꯕꯤꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯏꯕꯥꯏ ꯌꯥꯔꯒꯗꯤ ꯏꯕꯥꯏꯅ ꯑꯃꯨꯛꯇꯪꯗꯤ ꯌꯥꯅꯕ ꯉꯥꯡꯅꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯅꯃꯧ ꯅꯨꯄꯤꯗꯣ ꯑꯍꯤꯡꯒ ꯑꯃꯠꯇ ꯇꯨꯝꯗ꯭ꯔꯕꯅꯤ ꯏꯃꯧ ꯅꯨꯄꯤ ꯑꯍꯤꯡ ꯇꯨꯝꯗ꯭ꯔꯦ ꯍꯥꯏꯕ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯤ ꯃꯗꯨꯗ ꯂꯣꯀꯦꯟꯒꯤ ꯃꯕꯥꯏꯅ ꯑꯗꯨꯗꯤ ꯂꯥꯎ ꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯅꯦ ꯅꯪꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯌꯨꯝꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯣ ꯌꯥꯝꯅ ꯍꯩꯕ ꯃꯥꯏꯕꯅꯤ ꯌꯥꯝꯅ ꯑꯔꯤꯕ ꯃꯥꯏꯕꯁꯨ ꯑꯣꯏꯕꯅꯤ ꯏꯕꯥꯏ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯑꯃꯥꯏꯕꯤ ꯊꯝꯕꯥꯜꯗ ꯌꯦꯡꯊꯣꯛꯎꯔꯕꯅꯤ ꯑꯗꯨꯕꯨ ꯊꯝꯕꯥꯜꯗꯤ ꯑꯍꯜꯒꯤ ꯃꯇꯝ ꯁꯣꯏꯁꯤꯜꯂꯛꯄꯒ ꯋꯥꯈꯜꯗ ꯁꯣꯏꯔꯕ꯭ꯔꯥ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯗꯅ ꯍꯥꯏꯔꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯍꯦꯛ ꯌꯦꯡꯕ ꯅꯣꯡꯉꯥꯜꯂꯒ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯣ ꯑꯃꯨꯛꯁꯨ ꯍꯧꯔꯛꯂꯤꯕꯅꯤ ꯁꯦ ꯂꯥꯛꯑꯣ ꯑꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯈꯪꯉꯅꯤꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯏꯕ ꯒꯣꯄꯥꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ ꯒꯣꯄꯥꯜ ꯃꯪꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯒꯣꯄꯥꯜ ꯂꯣꯀꯦꯟ ꯍꯦꯛ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯁꯨꯝ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯪ ꯆꯪꯂꯛꯀꯅꯨ ꯅꯪ ꯑꯃꯥꯡꯕ ꯂꯥꯏ ꯄꯨꯕ ꯃꯤꯁꯛꯅꯤ ꯅꯪ ꯆꯪꯂꯛꯈꯤꯅꯨ
ꯅꯪꯒ ꯂꯥꯛꯃꯤꯟꯅꯕ ꯃꯤꯁꯛ ꯑꯁꯤ ꯃꯁꯤ ꯑꯣꯏꯅ ꯆꯪꯍꯜꯂꯛꯎ꯫ ꯑꯣꯖꯥ, ꯑꯩꯕꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯁꯤ ꯏꯟꯗꯕ ꯇꯧꯒꯅꯨ, ꯃꯁꯤ ꯑꯩꯒꯤ ꯆꯠꯅꯕꯤꯅꯤ꯫ ꯏꯁꯦ, ꯅꯪ ꯉꯥꯏꯍꯥꯛꯇꯪ ꯂꯩꯍꯧꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯣꯀꯦꯟꯒꯤ ꯃꯕꯥꯏꯗꯣ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯒ ꯂꯣꯀꯦꯟꯒꯤ ꯃꯕꯥꯏꯅ ꯂꯥꯛꯏꯕꯁꯤꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯇꯝꯂꯦ꯫ ꯑꯁꯨꯝꯅ ꯂꯣꯀꯦꯟ ꯃꯍꯥꯛꯅ ꯋꯥꯔꯤ ꯋꯥꯇꯥꯏꯁꯤꯡ ꯑꯗꯨ ꯃꯕꯥꯏꯅ ꯂꯣꯏꯅ ꯁꯥꯕꯤꯔꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯒꯣꯄꯥꯜꯅ ꯃꯃꯤꯠ ꯎꯏꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯂꯣꯀꯦꯟ ꯇꯝꯅ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯛꯂꯒ ꯃꯍꯥꯛꯁꯨ ꯂꯪꯁꯤꯜꯂꯛꯄꯅꯤ꯫ ꯑꯗꯨꯒ ꯃꯁꯥ ꯄꯨꯝꯕ ꯅꯥꯟꯊꯔꯕ ꯃꯇꯨꯡꯗ ꯂꯣꯀꯦꯟꯗ ꯍꯥꯏꯔꯛꯏ, ꯌꯥꯔꯦ ꯆꯪꯂꯛꯑꯣ, ꯐꯝꯃꯨ ꯁꯤꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯐꯖꯅ ꯁꯥꯟꯅꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯣꯀꯦꯟꯁꯨ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯦ꯫ ꯃꯗꯨꯗ ꯃꯥꯏꯕ ꯒꯣꯄꯥꯜꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯁꯦ ꯃꯤꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯦ ꯍꯥꯏꯕꯁꯤ ꯅꯪꯅ ꯂꯤꯔꯛꯄ ꯇꯝꯂꯛꯄ ꯋꯥꯔꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯈꯔꯗꯤ ꯈꯪꯂꯦ꯫ ꯄꯤꯔꯛꯑꯣ, ꯅꯪꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯄꯤꯔꯛꯂꯣ꯫ ꯑꯁꯨꯝꯅ ꯂꯣꯀꯦꯟꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯍꯦꯛ ꯄꯤꯈꯤꯕ ꯃꯇꯝꯗ ꯑꯃꯥꯏꯕ ꯒꯣꯄꯥꯜꯅ ꯈꯪꯂꯦ, ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯦ꯫ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯔꯒ ꯑꯗꯨꯒ ꯍꯥꯠꯄ ꯇꯨꯞꯄ ꯇꯧꯔꯒ ꯄꯣꯠꯁꯦꯝꯒꯤ ꯃꯌꯥꯏꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯅ ꯊꯥꯔꯒ ꯅꯈꯣꯏꯒꯤ ꯂꯝ ꯑꯁꯤ ꯂꯧꯍꯧꯔꯒꯦ ꯍꯥꯏꯕꯁꯤ ꯅꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯅ ꯃꯨꯟꯅ ꯈꯜꯂꯦ꯫ ꯑꯣꯖꯥ, ꯀꯩꯅꯣꯃꯛꯅ ꯇꯧꯔꯝꯒꯗ꯭ꯔꯥꯅꯦ? ꯑꯣꯖꯥ, ꯑꯩꯗꯤ ꯀꯩꯁꯨ ꯆꯤꯡꯅꯕꯁꯨ ꯑꯃꯠꯇ ꯂꯩꯇꯦ꯫ ꯆꯤꯡꯅꯗꯕ ꯃꯐꯝꯗ ꯊꯥꯖꯗꯕ ꯄꯨꯈ꯭ꯔꯤꯗ ꯉꯥ ꯂꯩ ꯍꯥꯏꯕꯗꯣ ꯃꯗꯨꯅꯤ꯫ ꯑꯣꯖꯥ, ꯃꯪꯒꯤꯅꯕꯨ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯑꯗꯨ ꯇꯧꯔꯝꯒꯗ꯭ꯔꯥ? ꯃꯥꯗꯤ ꯏꯆꯝ ꯆꯝꯅ ꯑꯗꯨꯃꯛ ꯂꯩꯕꯅꯤꯗ꯫ ꯏꯆꯝ ꯆꯝꯅ ꯂꯩꯕ ꯅꯠꯇꯦ, ꯃꯃꯥꯡ ꯊꯛꯀꯤ ꯃꯇꯝꯗꯒꯤ ꯍꯧꯅ ꯂꯣꯟꯅ ꯃꯥꯏꯕ ꯇꯝꯕ ꯂꯥꯛꯄꯅꯤ꯫ ꯁꯤꯗ ꯊꯪꯅꯕꯗ ꯃꯥꯏꯕ ꯑꯃ ꯂꯩꯔꯝꯃꯤ, ꯃꯉꯣꯟꯗ ꯃꯥꯏꯕ ꯇꯝꯕ ꯆꯠꯄꯅꯤ꯫ ꯃꯉꯣꯟꯗ ꯃꯥꯏꯕ ꯇꯝꯕ ꯆꯠꯄꯗꯣ ꯃꯄꯨꯡ ꯐꯥꯅ ꯐꯖꯅ ꯍꯩꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯁꯤꯡꯅꯁꯨ ꯑꯃꯠꯇ ꯈꯪꯅꯗꯕꯅꯤ ꯃꯍꯥꯛꯅ ꯃꯥꯏꯕ ꯑꯣꯏ ꯍꯥꯏꯕꯁꯤ꯫ ꯑꯩꯈꯣꯏ ꯈꯔꯈꯛ ꯈꯪꯕ ꯅꯠꯇꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯈꯪꯅꯗꯕꯅꯤ꯫ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯁꯤꯡꯅꯁꯨ ꯃꯍꯥꯛꯅ ꯃꯥꯏꯕ ꯑꯣꯏ ꯍꯥꯏꯕꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯪꯂꯣꯏ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯔꯛ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯃꯥꯅ ꯊꯑꯣꯏꯈꯩ ꯇꯧꯕꯅꯤ꯫ ꯅꯈꯣꯏꯒꯤ ꯁꯥꯒꯩꯒꯤ ꯃꯅꯨꯡ ꯑꯣꯏꯖꯔꯕꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯃꯤꯁꯛꯅꯤ꯫ ꯃꯁꯤ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯇꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯑꯣꯖꯥ, ꯑꯗꯨ ꯑꯣꯖꯥꯅ ꯑꯃꯨꯛꯇꯪ ꯐꯅꯕ ꯑꯃꯨꯛꯇꯪ ꯁꯤꯟꯕꯤꯔꯒꯦꯔꯥ? ꯄꯨꯝꯅꯃꯛ ꯑꯩꯅ ꯐꯅꯕ ꯁꯤꯟꯒꯦ꯫ ꯀꯗꯥꯏ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯁꯤ ꯍꯥꯟꯅ ꯑꯃꯨꯛꯇꯪ ꯂꯩꯊꯣꯛꯂꯣ꯫ ꯑꯗꯨꯒꯅꯦ, ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯊꯧ ꯈꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛꯇꯪ ꯌꯦꯡꯊꯣꯛꯁꯤ꯫ ꯑꯁꯨꯝꯅ ꯃꯥꯏꯕ ꯒꯣꯄꯥꯜꯅ ꯄꯤꯔꯛꯄ ꯁꯤ ꯑꯗꯨ ꯈꯨꯗꯛꯇ ꯂꯧꯔꯦ꯫ ꯑꯗꯨꯒ ꯂꯥꯏ ꯈꯣꯏꯔꯝꯅꯕ ꯍꯥꯏꯗꯅ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯁꯤꯟꯕ ꯂꯥꯡꯕ ꯐꯖꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯒꯣꯄꯥꯜꯅ ꯂꯥꯏ ꯈꯣꯏꯔꯝꯂꯛꯂꯦ꯫ ꯅꯨꯃꯤꯠ ꯇꯥꯔꯛꯄ ꯃꯇꯝꯗ ꯒꯣꯄꯥꯜꯅ ꯂꯥꯏ ꯈꯣꯏꯔꯝꯂꯒ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯃꯌꯥꯝ ꯑꯃ ꯅꯪꯂꯕꯅꯤ, ꯑꯗꯨꯕꯨ ꯅꯈꯣꯏ ꯃꯇꯥꯡ ꯆꯥꯅ ꯌꯧꯅ ꯍꯦꯟꯖꯤꯟꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯌꯦꯡꯉꯛꯄꯁꯤ ꯃꯁꯤ ꯌꯥꯝꯅ ꯐꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯔꯦ꯫ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯕ ꯍꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯂꯣꯀꯦꯟꯒꯤ ꯃꯁꯥꯗꯁꯨ ꯀꯔꯤꯒꯨꯝꯕ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯃꯌꯥꯝ ꯑꯃ ꯇꯥꯕ ꯍꯧꯔꯛꯄꯅꯤ꯫ ꯃꯁꯥ ꯄꯨꯝꯕ ꯊꯛ ꯅꯤꯛꯂꯦ ꯒꯣꯄꯥꯜꯁꯨ꯫ ꯑꯗꯨꯒ ꯑꯀꯤꯕ ꯈꯣꯟꯖꯦꯜꯁꯤꯡ ꯑꯁꯤꯁꯨ ꯂꯣꯀꯦꯟꯒꯤ ꯅꯥꯀꯣꯡꯗ ꯇꯥꯕꯁꯨ ꯂꯦꯞꯄ ꯂꯩꯇꯦ꯫ ꯑꯁꯨꯝꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯂꯕ ꯃꯇꯝꯗ ꯒꯣꯄꯥꯜꯅ ꯍꯥꯏꯔꯛꯏ, ꯂꯥꯏꯍꯟꯍꯟꯁꯤꯔꯥ? ꯂꯥꯏꯍꯟꯍꯜꯂꯒꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯅꯪꯒꯤ ꯅꯁꯥꯗꯁꯨ ꯇꯧꯔꯛꯂꯣꯏ꯫ ꯃꯥꯅ ꯇꯧꯔꯛꯄ ꯄꯣꯠꯁꯦꯝ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯃꯁꯥꯗ ꯂꯣꯏꯅ ꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯦꯟꯅ ꯁꯥꯊꯤꯕ ꯃꯑꯣꯡꯗꯁꯨ ꯇꯧꯕ ꯄꯥꯝꯕ꯭ꯔꯥ? ꯒꯣꯄꯥꯜꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯗ ꯂꯣꯀꯦꯟ ꯍꯥꯏꯔꯛꯏ, ꯑꯣꯖꯥ, ꯂꯥꯏꯍꯟꯁꯤ ꯇꯁꯦꯡꯅ ꯍꯟꯕꯗꯤ ꯄꯥꯝꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯂꯣꯀꯦꯟꯒꯤ ꯃꯕꯥꯏ ꯑꯗꯨꯅ, ꯀꯩꯗꯧꯕꯒꯤ ꯍꯜꯂꯣꯏꯗ꯭ꯔꯤꯕ? ꯃꯥꯅ ꯑꯗꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯛꯂꯒ ꯅꯪꯅ ꯐꯕ ꯁꯥꯒꯦ ꯍꯥꯏꯕ꯭ꯔꯣ? ꯑꯣꯖꯥ ꯃꯥꯏꯕ, ꯍꯟꯗꯣꯛꯁꯤ꯫ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯛꯄ ꯃꯤꯁꯛ ꯑꯁꯤꯗꯤ ꯐꯠꯇꯕ ꯐꯪꯍꯟꯒꯗꯕꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯂꯥꯏꯍꯟꯍꯜꯂꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯀꯩꯅꯣ ꯈꯔ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯁꯣꯝꯗ ꯂꯩꯔꯤꯕ ꯃꯪꯒꯤ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯑꯐꯥ ꯄꯨꯟꯅꯕ ꯇꯧꯕ ꯍꯧꯔꯛꯂꯦ꯫ ꯒꯣꯄꯥꯜꯅ, ꯉꯁꯤ ꯑꯣꯏꯔꯕꯗꯤ ꯌꯥꯔꯦꯗꯅ꯫ ꯐꯔꯦ, ꯉꯁꯤ ꯅꯨꯃꯤꯠ ꯑꯁꯤ ꯃꯥꯅ ꯁꯥꯟꯅꯕ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯊꯧ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯑꯃꯨꯛꯇꯪ ꯇꯧꯔꯒ ꯌꯦꯡꯉꯨ꯫ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝꯗ
ꯅꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯥꯔꯕꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯁꯤꯟꯅꯔꯛꯂꯦ ꯑꯁꯣꯝꯗ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯕ ꯃꯇꯝꯗ ꯂꯣꯀꯦꯟ ꯑꯗꯨ ꯂꯥꯛꯂꯦ ꯉꯁꯤꯗꯒꯤ ꯍꯧꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯔꯛꯂꯔꯣꯏ ꯍꯥꯏꯗꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯄꯥꯎꯁꯤꯡ ꯑꯗꯨ ꯇꯝꯃꯤ ꯑꯗꯨꯒ ꯉꯁꯥꯏ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯪꯒꯤꯅ ꯇꯧꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕꯗꯨꯁꯨ ꯍꯥꯏꯗꯣꯛꯂꯦ ꯃꯪꯒꯤꯅ ꯍꯥꯏꯕ ꯈꯪꯂꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯤ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯔꯦ ꯑꯁꯨꯝꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯦ ꯃꯈꯣꯏꯁꯨ ꯂꯥꯏ ꯁꯥꯟꯅꯕꯁꯤ ꯌꯦꯡꯁꯤ ꯐꯥꯁꯤ ꯍꯥꯏꯗꯅ ꯋꯥ ꯈꯔ ꯍꯥꯏꯅꯔꯛꯂꯦ ꯑꯁꯨꯝꯅ ꯂꯣꯀꯦꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯆꯥ ꯃꯪꯒꯤꯅ ꯂꯥꯏ ꯁꯥꯟꯅꯔꯤꯕꯁꯤ ꯐꯥꯁꯤ ꯍꯥꯏꯗꯅ ꯍꯥꯏꯔꯒ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯕꯅꯤ ꯑꯁꯣꯝꯗꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯍꯥꯏꯕꯗꯤ ꯃꯪꯒꯤꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯅ ꯇꯨꯝꯂꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯊꯕꯥꯛ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯝꯊꯔꯛꯂꯒ ꯃꯍꯥꯛꯀꯤ ꯃꯈꯧꯔꯤ ꯆꯔꯝ ꯑꯁꯤ ꯃꯩꯁꯤꯜꯂꯛꯂꯦ ꯍꯥꯏꯗꯅ ꯁꯣꯔ ꯐꯨꯡꯒꯠꯂꯦ ꯍꯥꯏꯗꯅ ꯃꯪꯒꯤꯒꯤ ꯃꯆꯥꯗꯨ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯤ ꯑꯁꯨꯝꯅ ꯃꯪꯒꯤꯒꯤ ꯃꯆꯥꯗꯨ ꯊꯔꯣ ꯊꯔꯣ ꯍꯦꯛ ꯑꯣꯜꯂꯛꯄ ꯃꯇꯝꯗ ꯃꯪꯒꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯐꯖꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇꯗꯤ ꯇꯧꯔꯝꯗꯦ ꯑꯁꯨꯝꯅ ꯃꯪꯒꯤꯅ ꯍꯥꯏꯔꯛꯏ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯗ꯭ꯔꯕ꯭ꯔꯥ ꯕꯕꯥ ꯇꯧꯗ꯭ꯔꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯪꯒꯤꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖ ꯑꯗꯨ ꯇꯨꯝꯍꯜꯂꯝꯂꯦ ꯃꯪꯒꯤꯅ ꯅꯪꯁꯨ ꯇꯨꯝꯂꯣ ꯑꯩꯁꯨ ꯊꯕꯛ ꯈꯔ ꯇꯧꯗꯨꯕ ꯂꯩ ꯀꯔꯤ ꯑꯃꯨꯛ ꯇꯧꯒꯦ ꯍꯥꯏꯔꯤꯕꯅꯣ ꯃꯁꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯉꯤꯅꯦ ꯌꯥꯔꯦ ꯅꯪꯒꯤ ꯇꯨꯝꯐꯝ ꯊꯣꯛꯄꯗꯨ ꯑꯗꯨꯝ ꯇꯨꯝꯃꯨ ꯑꯩꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯦꯡꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯪꯒꯤ ꯑꯗꯨ ꯃꯅꯤꯡ ꯊꯣꯡꯗ ꯇꯞꯅ ꯊꯣꯛꯂꯛꯂꯦ ꯃꯪꯒꯤꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯍꯦꯛ ꯇꯧꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯃꯅꯤꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯈꯔ ꯀ꯭ꯔꯣꯛ ꯀ꯭ꯔꯣꯛ ꯍꯥꯏꯅ ꯃꯪꯒꯤꯒꯤ ꯃꯅꯥꯛ ꯇꯥꯅ ꯄꯥꯏꯔꯛꯄꯅꯤ ꯃꯪꯒꯤꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯪꯒꯤꯅ ꯍꯩꯁ ꯑꯩꯒꯤ ꯏꯁꯥꯁꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤꯕꯁꯤꯅ ꯀꯔꯤꯒꯤ ꯍꯥꯏꯗꯅ ꯃꯪꯒꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯏꯃꯨꯡ ꯑꯗꯨꯗ ꯑꯃꯨꯕ ꯑꯃ ꯂꯥꯛꯂꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯔꯥꯖꯃꯅꯤ ꯑꯗꯨ ꯃꯉꯛꯁꯝ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯈꯧꯖꯦꯡ ꯑꯗꯨ ꯆꯞꯂꯒ ꯊꯥꯡꯒꯠꯂꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯤꯕ ꯔꯥꯖ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯊꯕꯥꯛ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯐꯝꯊꯔꯛꯂꯒ ꯔꯥꯖꯀꯤ ꯃꯉꯛꯁꯝ ꯑꯁꯤ ꯃꯦꯠꯇꯨꯅ ꯍꯥꯠꯇꯣꯛꯂꯤ ꯑꯁꯨꯝꯅ ꯃꯪꯒꯤꯗꯤ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯈꯪꯗꯦ ꯈꯧꯖꯦꯡ ꯑꯁꯤ ꯆꯞꯂꯒ ꯊꯥꯡꯒꯠꯄꯗꯨꯁꯨ ꯃꯃꯤꯠ ꯃꯅꯥꯁꯤ ꯉꯣꯔꯣꯡ ꯉꯣꯔꯣꯡ ꯑꯣꯟꯈꯠꯂꯒ ꯈꯨꯗꯛ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯍꯥꯠꯇꯣꯛꯂꯤ ꯑꯁꯣꯝꯗꯅ ꯂꯥꯏ ꯁꯥꯟꯅꯔꯤꯕꯗꯨ ꯌꯦꯡꯉꯤ ꯅꯍꯥꯟ ꯃꯈꯩ ꯁꯥꯟꯅꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯃꯥꯏꯕ ꯒꯣꯄꯥꯜꯅꯒ ꯍꯥꯏꯔꯝꯗ꯭ꯔꯒꯗꯤ ꯑꯃꯠꯇꯁꯨ ꯈꯪꯂꯣꯏꯗꯧꯔꯤ ꯈꯪꯒꯅꯤꯗꯣ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯡꯖ꯭ꯔꯦꯡ ꯃꯌꯥꯝ ꯑꯃ ꯂꯪꯁꯤꯜꯂꯤ ꯃꯪꯒꯤꯁꯨ ꯃꯁꯥꯁꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯑꯁꯤꯗꯁꯨ ꯃꯌꯥꯝ ꯑꯃ ꯃꯈꯣꯜ ꯇꯥꯔꯛꯂꯤ ꯏꯃꯨꯡ ꯑꯁꯤꯗ ꯀꯞꯄ ꯂꯥꯎꯕ ꯑꯃꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯄꯣꯞ ꯄꯣꯞ ꯍꯥꯏꯅ ꯀꯩꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯗ ꯊꯣꯝꯕꯒꯨꯝꯅ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯔꯛꯄꯅꯤ ꯃꯪꯒꯤꯅ ꯃꯃꯥꯏ ꯂꯩꯁꯤꯜꯂꯤꯉꯩ ꯃꯇꯝꯗ ꯂꯥꯏꯃꯨ ꯑꯃ ꯐꯠ ꯂꯥꯎꯅ ꯄꯥꯏꯊꯣꯔꯛꯏ ꯑꯗꯨꯒꯤ ꯂꯥꯏꯃꯨ ꯑꯗꯨꯁꯨ ꯃꯪꯒꯤꯅ ꯀꯟꯊꯣꯛꯂꯒ ꯂꯥꯏꯃꯨꯗꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯥꯡꯍꯟꯈ꯭ꯔꯦ ꯑꯁꯨꯛ ꯌꯥꯝꯅ ꯍꯩꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯑꯃꯠꯇꯁꯨ ꯊꯥꯖꯔꯨꯗꯕꯅꯤ ꯂꯣꯀꯦꯟ ꯍꯥꯏꯔꯛꯄꯅꯤ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯦꯝꯇꯣꯟꯅ ꯀꯥꯟꯅꯗꯦ ꯆꯣꯡꯁꯤꯜꯂꯒ ꯐꯥꯔꯁꯤ ꯃꯁꯤ ꯅꯠꯇꯅ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯀꯥꯟꯅꯔꯔꯣꯏꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯆꯪꯂꯒ ꯄꯨꯔꯞ ꯆꯪꯂꯒ ꯂꯣꯀꯦꯟ ꯑꯗꯨ ꯃꯈꯣꯏ ꯑꯅꯤ ꯆꯪꯂꯒ ꯐꯥꯔꯤ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯁꯨ ꯇꯥꯅꯕ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯕꯅꯤ ꯌꯨꯝꯊꯪꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯂꯣꯏꯅ ꯇꯥꯔꯤ ꯑꯁꯨꯝꯅ ꯇꯥꯔꯕ ꯃꯇꯝꯗ ꯌꯨꯝꯊꯪꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯂꯥꯛꯂꯒ ꯃꯪꯒꯤꯅ ꯇꯧꯔꯤꯕ ꯐꯠꯇꯕ ꯊꯕꯛ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤꯁꯨ ꯂꯣꯏꯅ ꯈꯪꯍꯜꯂꯤ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯈꯣꯏꯔꯨꯅ ꯁꯥꯕ ꯃꯤꯇꯝ ꯑꯍꯨꯝ ꯑꯗꯨꯁꯨ ꯀꯅꯥꯅꯣ ꯍꯥꯏꯌꯨ ꯍꯥꯏꯔꯒ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯙꯔꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯂꯣꯀꯦꯟ ꯑꯃꯗꯤ ꯁꯤꯂꯩꯃ ꯑꯗꯨꯒ ꯏꯇꯩꯃ ꯃꯦꯝꯇꯣꯟꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯑꯁꯤꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯃꯅꯥ ꯃꯅꯤ ꯅꯥꯏꯗꯦ ꯍꯥꯏꯗꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯆꯪꯁꯤꯜꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯔꯥꯖꯃꯅꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖ ꯑꯗꯨ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯅ ꯈꯜꯂꯤꯕꯅ ꯃꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯕꯗ ꯍꯥꯠꯄꯅꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯑꯁꯤꯅ ꯂꯧꯔꯤ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯑꯁꯤꯗꯒꯤ ꯃꯍꯥꯛ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯃꯪꯒꯤ ꯑꯗꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯁꯤꯔꯦ ꯌꯨꯝꯐꯝ ꯑꯁꯤꯁꯨ ꯃꯌꯥꯝ ꯆꯪꯗꯅ ꯎꯐꯨꯜ ꯇꯥꯕ ꯃꯈꯩ ꯊꯨꯒꯥꯏꯔꯕ ꯃꯇꯨꯡꯗ ꯌꯨꯝ ꯑꯗꯨ ꯌꯨꯝꯐꯝꯒ ꯑꯃꯠꯇ ꯍꯦꯛ ꯂꯩꯍꯟꯗ꯭ꯔꯤ ꯑꯁꯨꯝꯅ ꯃꯪꯒꯤꯅ ꯍꯦꯛ ꯁꯤꯈꯤꯕ ꯃꯇꯝꯗ ꯃꯅꯤꯡꯒꯤ ꯋꯥꯔꯛ ꯍꯥꯏꯕꯗꯤ ꯁꯤꯂꯩꯃ ꯂꯣꯀꯦꯟ ꯍꯣꯏꯒꯤ ꯃꯅꯤꯡꯒꯤ ꯋꯥꯔꯛ ꯑꯗꯣꯝꯗ ꯇꯧꯔꯛꯄ ꯄꯨꯝꯅꯃꯛꯁꯤꯡ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯂꯥꯡꯉꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯁꯞꯇ꯭ꯔ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇꯁꯨ ꯇꯧꯈꯤꯗ꯭ꯔꯦ
ꯑꯗꯨꯕꯨ ꯏꯍꯥꯡ ꯍꯥꯡꯕꯁꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯃꯈꯣꯏꯁꯨ ꯍꯤꯡꯒꯣꯜ ꯀꯣꯏꯁꯤꯜꯂꯤ ꯃꯪꯒꯤ ꯍꯣꯏꯒꯤ ꯌꯨꯝꯐꯝ ꯑꯗꯨ꯫ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯔꯕꯗꯤ ꯃꯁꯥ ꯃꯥꯡꯏ ꯍꯥꯏꯕꯗꯣ ꯃꯗꯨꯃꯛꯅꯤ ꯃꯪꯒꯤꯅ ꯐꯪꯉꯤꯕꯁꯤꯁꯨ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇꯁꯨ ꯇꯧꯈꯤꯗ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯃꯌꯥꯝ, ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯁꯤ꯫